Zedina lokaptagi tholaba matungda mahak adu juvenile gi home adugi manungda anga ani duna thawri yalaga laikidaba mafam aduda lami mafam aduda mahakna changpa matamda dasoi gi timna jedi da laknarami aduga mahakna mafam asida adum yeng duna lakpa matamda mafam asida lariba angangsing asi nisa sirinaduna crime gi thabak kyama tawi haiba si mahak hojikti gyan tarami maramdi mahakna mafam asida laiba asi ngasiga tharga numit humni khakta ngairibani mahakna hek lakpagi nunganbada anga ani du laikidribani maram aduna mafam asigi ata asida mahakna fajana khangdribani madugi sumatakta mahakna mafam asida laikiba matam adudadi mahak asi yu thaksanduna ngaukchanduna ta laikibani modagi jedina mafam asida laikiba angangsinggi parentsing adugi mafamda salaga makoigi angangsing adu kari maramgi damakta juvenile home sing asida laikibano aduga makoigi masasing adu matau karam taudana sajai phangkibano haiba adu parentsing adudagi mahakna wari sing adu loina khangami aduga mafam asida sathariba phattaba thabak sing asisu makoina karimata thingba ngamde haiba asi mahakna jail asigi warden asidagi khangami haibadi juvenile home asigi jail gi warden gi nupa asidagini warden asigi maming asi thulukanam kawi aduga juvenile home asigi school aduda lairiba warden ahum aduda jedina school asigi manungda matau karam taudana nisasing asi pusalaibono haiduna hangami adubu school gi warden ahum aduna thawai sa sadana makhoi gi mafam asida nisa pusalapagi lambi kyama lei harami modagi juvenile home gi jail asigi warden aduda mu jedina hangba matamdagi khangam madudi jail asigi manungda tawriba phattaba mayam sing asi Bhavani kauba nupa amagi makhada loina chathabani haiba asi adubu makhoina Bhavani gi mathakta legally karimatadi tawba ngamde hairami modagi jedina school gi warden ahum aduda amu Bhavani hariba asi kanano haiduna ngami school gi warden ahum aduna kanano Bhavani haibadi master nahaki nathau adu niyom chumna taw mafam asida nathau dinatana wahang kyama hanganu hairami masina takpadi school gi warden ahum asisu Bhavani gi mine haibani modagi jedi du mu jail gi warden adu gi manakta laaga mafam asida hana laamba master sing adudi makoigi family leibanina makoigi family da asok pan tarakani haiduna ki badagi Bhavani ga onsanadabi loina hankiba ngaktani adubu aidi makoiga amata manade aigine haibada sangsar sida kanamata leite ai anga ani du laikidaba matungdagidi ayhak hojik pawba yamna thawai nungaitana dingamdaba amaga loina duna leiribani ayhakna thawai asi thaba tarabasu mafam asida tawriba phattaba sidi chumthomage haiduna khali jail gi warden aduna su nahakna adumna lepabadi ayhaksu nahaki damakta khongpham chenna leptuna mateng loina pangani harami machigi matungdagidi jedina thawai thakraba anga ani dugi mamagi manakta su chalaga mahakpu ngakpina ba hairami aduga mahak asi hojik mahaki litsa sajat asi loina hongtoge haiduna khalami maram aduna mahakna mafam asida purakpa yu khudimak loina haidomi aduga nisa pumba khudimak mahakna mapanda loina putuktuna mai loina thadomi mastagi ekhoida Bhavani hoida mulai hojik Bhavani si mahaki meat factory du dalerami Bhavani da mahaki mi kharana Bhavani hojikti gurumurti du sikibadagi nahaki mayokta bol lepa tholakadoba candidate khudimak loina kinaduna amata tholaktre aina district councilor su wari sanarabani mathangi numit 10 sigi matungda nahakna truck union asigi leader oiba yarni harba matamasida Bhavani gi mi mamung chenchalaga mamangda tawkhriba thabak mayam sing adu haibadi makogi thabak kyama lik oreiba aduga anga ani duga su paw phonaramiba mi du atai kanamata natte masigi nupi sini haiduna charugi photo amabu utuna hairami maudagi Bhavani da union gi leader oinabagi damakta tambalaiba mi sing adubu ayak objik madudagi henna achauba general election lep naba objik sem saduna leiri maram aduna madugi thabak sing adu nakoina fanaba tawro haiduna thadokhrami masigi matungda JDSC oja amagi matogum mahak dress yamna nana setuna lami JD gi hongaiba mo sida makogi satra sing aduna su master gi ngasi laiba mo sidi yamna nali master sing asidi lairik ta ke harakadabu mali adu natraga master asi lohongaba yalo master si lohongba taragadi master gi nupi dudi heroine malangani haiduna hanagi matawgum o masida laiba angang sing asina koidabida JD da harami adubu JD na nakoi mayam haiki matungina mafam asida pareng sana line de lepu harami adubu angang sing asidi hanadigi hauna wajana suna tawba si pamdabanina JD na haiba si yaramde makoina thokpa wa oina ngangduna lemi modagi JD na sauna anga dugi manakta changaga phuge haduna tawbu matamdadi school adugi warden aduna master angang da khut thanaba tawganu harami aduga masi rule ni haiduna su harami modagi JD na school asigi warden amana pairamba saitup amadu mahana lauraga ka adugi thong adu lonsankhirami aduga school gi warden sing aduda angang sing da phubadi yadaba natro haiduna school gi warden sing adu doina magna tap tagi phudarami JD gi mo sida das adu saurga JD da phuga haiduna tarami adubu makhoi gi mi sing na das adu bu khamami modagi warden sing adu ju phumalakpadagi kaino master na tawiriba sibo aikhoi si school asigi warden ni angang sing sida phuba yade haibadu aikhoi rule loibage dum haijabani adubu JD na makhoi gi wa si ta dabida tana tana duna kantarami modagi warden amana yare mukta lepiro master na tawiriba sibu karino aihak na lai gi siriba jantra myam sing asida phuriba do master da apaba mata oiro harami JD na kari haiba nahak lai gi jantra ne ba nangna siriba do lai gi jantra siraga nisa chaba haiduna amuka su school gi warden sing adubu phudarami warden asida sanga da phubagi mongda phudarakba sida angang sing adu kiduna
JDꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯔꯦꯡ ꯑꯣꯏꯅ ꯂꯥꯏꯟꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ JDꯅ ꯁ꯭ꯀꯨꯜꯒꯤ ꯋꯥꯔꯗꯦꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯅꯤꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯂꯣꯏꯅ ꯐꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯅꯤꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯗꯥꯁꯇꯤ JDꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ JD ꯑꯁꯤ ꯍꯥꯟꯅ ꯀ꯭ꯋꯥꯔꯇꯔꯗ ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯑꯁꯤ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝ ꯑꯁꯤꯗ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯕꯨ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯁꯦꯟꯅꯗꯨꯅ ꯂꯩꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯆꯤꯊꯤ ꯑꯗꯨꯕꯨꯁꯨ ꯊꯦꯠꯇꯨꯅ ꯊꯅꯝꯃꯤ ꯃꯗꯨꯗꯒꯤ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝ ꯑꯁꯤꯗ JDꯅ ꯍꯟꯇꯛ ꯆꯠꯊꯔꯛꯏꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯚꯕꯥꯅꯤꯗ ꯃꯈꯣꯏꯒꯤ ꯃꯤꯅ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯚꯕꯥꯅꯤꯁꯨ ꯃꯥꯁꯇꯔ ꯑꯃꯗ ꯑꯁꯤꯌꯧꯅ ꯁꯥꯊꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯤꯕ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯗ ꯍꯪꯖꯗꯨꯅ ꯉꯛꯑꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯚꯕꯥꯅꯤꯅ JDꯒꯤ ꯃꯅꯤꯡꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯊꯤꯒꯠꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝ ꯑꯁꯤꯗ ꯑꯃꯨꯛ JDꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯗꯤ ꯆꯥꯔꯨꯒ ꯂꯣꯏꯅꯅ ꯀꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯣꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯡꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯀꯣꯏ ꯑꯃꯗꯤ ꯃꯆꯝꯅꯆꯤꯡꯕꯁꯨ ꯂꯣꯏꯅ ꯀꯛꯊꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯈꯔ ꯆꯥꯎꯕ ꯑꯉꯥꯡ ꯒ꯭ꯔꯨꯞ ꯑꯃ ꯑꯗꯨꯒ ꯑꯄꯤꯛꯄ ꯑꯉꯥꯡ ꯒ꯭ꯔꯨꯞ ꯑꯃ ꯈꯔ ꯆꯥꯎꯕ ꯑꯉꯥꯡꯒꯤ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯑꯁꯤꯅ ꯗꯥꯁꯅꯤ ꯑꯗꯨꯒ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯁꯤꯅ ꯎꯟꯗꯤꯌꯟ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤ ꯑꯣꯏꯔꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯄꯨꯁꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯎꯟꯗꯤꯌꯥꯅ ꯆꯪꯉꯛꯄꯒ ꯀꯅꯥꯅꯣ ꯑꯩꯒꯤ ꯁꯝ ꯀꯛꯅꯤ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯥꯈꯠꯅ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ JDꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯇꯧꯗꯨꯅ ꯀꯛꯊꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯁ ꯍꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯑꯃꯨꯛ JDꯅ ꯃꯀꯣꯏ ꯀꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯁꯇꯤ JDꯒꯤ ꯃꯑꯣꯡꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅ JDꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ JDꯅ ꯗꯥꯁ ꯑꯁꯤꯕꯨ ꯅꯝꯗꯨꯅ ꯇꯧꯗꯨꯅ ꯃꯀꯣꯏ ꯃꯆꯦꯠ ꯑꯃ ꯀꯛꯊꯠꯂꯝꯃꯤ ꯗꯥꯁꯇ ꯁꯥꯎꯕ ꯃꯑꯣꯡ ꯑꯁꯤꯗ JDꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯣꯡꯁꯤꯗꯤ ꯌꯥꯝꯅ ꯀꯤꯅꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯀꯣꯏ ꯑꯗꯨ ꯃꯆꯦꯠ ꯑꯃꯇꯪ ꯀꯛꯑꯒ ꯊꯅꯝꯃꯤ ꯑꯗꯨꯒ JDꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯁꯝ ꯃꯀꯣꯏ ꯀꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯦꯜꯊ ꯀꯦꯌꯔ ꯁꯦꯟꯇꯔꯗꯁꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯡꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯌꯥ ꯑꯁꯤ ꯍꯦꯛ ꯁꯦꯡꯇꯣꯛꯄ ꯂꯣꯏꯕꯒ ꯑꯉꯥꯡ ꯑꯗꯨ ꯆꯨꯔꯨꯞ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯛꯂꯛꯑꯝꯃꯤ ꯍꯦꯜꯊ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯁꯤꯅ JD ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ ꯑꯁꯤꯌꯧꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯈꯣꯏꯒꯤ ꯃꯆꯤꯟꯁꯤꯡ ꯑꯗꯨ ꯀꯥꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯑꯗꯨꯗꯤ ꯄꯨꯔꯥ ꯆꯨꯔꯨꯞꯀꯤ ꯗꯨꯀꯥꯟꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯉꯥꯡ 6 ꯑꯗꯨꯒꯤ ꯁꯦꯝꯄꯜ ꯑꯩꯅ ꯂꯧꯈꯠꯂꯕꯅꯤ ꯑꯩ ꯃꯗꯨꯗ ꯐꯖꯅ ꯌꯦꯡꯁꯜꯂꯒꯦ ꯍꯥꯏꯔꯝꯃꯤ JDꯅ ꯔꯤꯖꯜ ꯑꯗꯨ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯤꯅꯤꯗ ꯍꯪꯉꯝꯃꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯥꯂꯤꯅꯤ ꯀꯧꯏ ꯃꯥꯂꯤꯅꯤꯅ ꯅꯨꯃꯤꯠ 2-3 ꯈꯛꯇꯪ ꯆꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯗꯥꯁꯅ JDꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯚꯕꯥꯅꯤꯗ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ JD ꯑꯁꯤꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯚꯕꯥꯅꯤꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗ꯭ꯔꯤ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯏꯃꯣꯁꯅꯦꯜꯂꯤ ꯕ꯭ꯂꯦꯛꯃꯦꯟ ꯇꯧ ꯃꯍꯥꯛ ꯑꯗꯨ ꯃꯦꯟꯇꯦꯜꯂꯤꯁꯨ ꯇꯣꯔꯆꯔ ꯇꯧ ꯃꯍꯥꯛ ꯇꯨꯝꯕ ꯐꯥꯎꯕ ꯐꯖꯅ ꯇꯨꯝꯍꯜꯂꯨꯅꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯅꯈꯣꯏꯅ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯐꯖꯅ ꯈꯜꯂꯒ ꯃꯍꯥꯛꯄꯨ ꯃꯦꯟꯇꯦꯜꯂꯤ ꯇꯣꯔꯆꯔ ꯇꯧ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯁꯤꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯕ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯂꯣꯟꯅ ꯗꯥꯁꯇ ꯄꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯚꯕꯥꯅꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯗꯥꯁꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯖꯗꯕ ꯑꯉꯥꯡ ꯑꯃꯗ ꯆꯥꯛ ꯄꯣꯛꯐꯝ ꯑꯗꯨꯅ ꯃꯀꯣꯛꯇ ꯊꯨꯝꯖꯤꯜꯍꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯂꯣꯏꯅ ꯐꯨꯗꯠꯅꯔꯛꯑꯝꯃꯤ ꯍꯧꯖꯤꯛ JD ꯑꯁꯤ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨ ꯃꯍꯥꯛ ꯄꯣꯊꯥꯕ ꯐꯥꯎ ꯐꯪꯉꯝꯗꯦ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯟꯅꯔꯤꯕ ꯑꯁꯤꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯈꯝꯃꯝꯃꯤ ꯑꯗꯨꯒ JDꯅ ꯑꯉꯥꯡ ꯈꯔ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯒꯤ JDꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯒꯤ ꯃꯁꯝꯗ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯏꯟꯊꯣꯛꯑꯝꯃꯒ ꯃꯍꯥꯛ ꯑꯗꯨ ꯒꯦꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ JDꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯝ ꯈꯔꯕꯨ ꯃꯍꯥꯛꯅ ꯄꯥꯏꯍꯧꯔꯝꯃꯤ ꯃꯗꯨꯗꯒꯤ JDꯅ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯝꯃꯒ ꯃꯍꯥꯛ ꯑꯗꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯊꯤꯕ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ JDꯅ ꯃꯈꯣꯏꯒꯤ ꯖꯦꯜ ꯑꯁꯤꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖꯦꯜꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯨꯔꯦ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ JDꯅꯁꯨ ꯈꯪꯉꯦ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤꯆꯪꯉꯛꯄ ꯑꯉꯥꯡꯁꯤꯡꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒ JDꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝꯗ ꯆꯪꯉꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯒ JDꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯁꯤꯗ JDꯒꯤ ꯃꯕꯨꯛꯇ ꯈꯔ ꯁꯣꯛꯑꯝꯃꯤ ꯃꯗꯨꯗꯒꯤ JDꯅꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯀꯨꯛꯀꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯟꯈꯤꯕ ꯑꯃꯗꯤ ꯎꯟꯗꯤꯌꯥꯟꯒꯤ ꯑꯉꯥꯡ ꯑꯃꯕꯨ ꯃꯈꯨꯠ ꯊꯨꯗꯦꯛꯈꯤꯕ ꯑꯗꯨ ꯗꯥꯁꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ JD ꯁꯤꯕꯨ ꯏꯃꯣꯁꯅꯦꯜꯂꯤ ꯑꯃꯁꯨꯡ ꯃꯦꯟꯇꯦꯜꯂꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯒ ꯍꯧꯖꯤꯛ JDꯅ ꯇꯥꯟꯅꯕ ꯊꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ JDꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯑꯝꯃꯤ ꯑꯗꯨꯕꯨ JDꯅ ꯑꯣꯏꯅ ꯐꯨꯔꯒ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯕꯨ JDꯒꯤ ꯍꯛꯆꯥꯡꯗꯁꯨ ꯊꯥꯡꯅ ꯀꯌꯥ ꯑꯃꯗꯤ ꯁꯣꯛꯑꯝꯃꯤ JDꯅ ꯁꯣꯛꯑꯒ ꯆꯪꯉꯛꯄ ꯑꯁꯤꯗ ꯗꯥꯁꯅ ꯍꯦ ꯃꯥꯁꯇꯔ ꯅꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈꯤꯅꯤ ꯅꯍꯥꯛꯅ ꯉꯝꯃꯕꯗꯤ ꯑꯩꯈꯣꯏꯕꯨ ꯊꯤꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ JDꯗ ꯑꯃꯨꯛ ꯖꯦꯜꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯉꯣꯟꯗ ꯒꯥꯔꯤꯅ ꯊꯦꯡꯖꯤꯜꯂꯛꯏꯕ ꯑꯗꯨ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯁꯤꯜꯂꯛꯄ ꯃꯥꯜꯂꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯐꯥꯎꯗꯤ ꯊꯥꯍꯧꯗꯕꯅꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯗꯥꯁꯅ ꯂꯣꯏꯅ ꯁꯤꯟꯕ ꯃꯥꯜꯂꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ ꯃꯥꯁꯇꯔ ꯍꯥꯏꯔꯝꯃꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯗꯥꯁꯅꯁꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯣꯏꯕ ꯑꯗꯣ ꯃꯈꯣꯡ ꯈꯛꯇꯪ ꯁꯣꯏꯕ ꯑꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯑꯃꯨꯛ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯕꯥꯇꯤ ꯁꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ
Hojik kabati sanagadriba asi angang khara chawba group amadi angang masagi group ani dugi marakta oirami haibadi Das ki group amadi Undian ki group to oirami adubu Undian asidi nakanamada tuina famduna leami jedi na changaga Undian nahak sauganu ai nangi damakta karimta mateng pangba ngamdre harami haibadi mamangi matamda mahaki mamang maktada dasna makoigi anga ama makut tudekiba duda mahakna karimta tawungam dabili hauba dugini Undian na yare master wari du kauthokro master na karimta mateng pangma ngammo habado ai sukhangi ai naujit nungai triba asi aikoi dige na chaw sanglaba Das hogi team asina kabati gi namada aikoi gi team asibu loina furni haiba asini hariba matam asida Das na Undian gi mingbu kauduna nahak laktrabadi ke daure ayakna nahak pu mafam adu da laga kabati sanabam gi ground asi tamna pusalo haribra aduga jedi na Undian da nahak karimta pakat kanu thauna leina makoi ga kabati sanagadabani aisu nakoi gi team da yawgni harami modigi Undian asi mafam asida jedi gi khuji du sizanduna mukairaga changami Undian na nahakna kabati si aikoina ka khrani haiduna kibadagi aikoi gi mi magi khutudeiba natra maramaduna hojikti aikoi gi mi ma watle aina hoji aikoi gi mi ma hapa tabani Das nasu yarene nakoi gi mi kauningba ma kauro harami Undian nasu aina kauningba mi ma kauba yai ko harami Das nasu kauningba kaune ngasidi nakoi gi team loyer dawni harami odigi Undian na anga ama kaubagi mohutta master haiduna kaurami aduga aikoida flashback ki sinda jedi na dress hongtoinge matamda Malini na call taraktuna ayak hojik result adu phange nahangna haikhriba angang taruk adugi sample adugi result adu yenguba matamda makoi sing adu chahi kun gi mathakki angang ngaktani haraklami haibadi Das hogi team asibuni aduga jedi na Malini da kaino hariba asibo makoi sing asi chahi 19 gi makha gi angang amata yawdabrane Malini na aina hariba se 100% chumabani makoi tarukma adu chahi 19 gi mathak ngaktani hojikti jedi na su Das hoina crime gi oiba thabak kyama torokpa taragadi makoi sing asi chahi 19 helabani na juvenile gi jail da leroi makoi asi asengba jail doina changani habasi maana khangami aduga aikoida mo hojik kabati ki field asida ulai matam asida Das na kaino master nahak aikoina sanagadriba masana asi kaino khangabro masi football cricket nate masi kabati ni sanagadriba se aikoi master da khut thaning de harami aduga Das na makata na masigi rule asidi yamna tongali nahak na kabati sanabagi ground asida yeiba line asibu thengba su yade aduga line asidagi lanthoga chenkhiba su yade hairo hojik nahak kabati si sananingi bra jedi na su kabati si yaurni haibadagi kabati si sanaboromi aduga kabati gi namada jedi na Das hogi team asibu loina phudalami aduga mu Das hogi mi ma mu Undian hoiromda kabati gi changami adubu jedi na changaiba Das ki mi dubu pharaga makut laithemi maramdi mamangi matamda Das hoina su Undian hoigi anga amabu makut laithembagi laman khummi bani mastigi mu jedi mu kabati changduna Das hoigi mi sing adu mu mahangna tap tage mu phudalami akon budadi Das asi mu jedi hoiromda kabati changami Das yamna sauduna Undian da attack tawna haiduna torami adubu jedi na Undian bukan birami aduga Das asi songpo matamda kabati gi yeiba line adugi mapanda songthokirami jedi na nahak khangdrabra kabati gi rule asi nahak line adu hentoe haiduna karemnarami maramaduna akon budadi kabati si Undian hoina ngamami masigi matungda Undian hoigi team myam sing adu mafam amada pulap phamanduna jedi Charu amadi jail asigi warden makoi humna tawduna angang sing adubu video recording lawduna angang sing asigi asengba wari sing adu loina lihelami ahanbada Undian na asumna mahaki wari du lirami aigine haibada aikoigi yum masida kanamata laite aigi baba natana adubu aikoigi yum thangnabagi ichi emabu ehakki baba na himinna ba hairuba matamda ehakna sawbadagi ehakki baba gi mako duda nungna thomadagi ehakki baba du hatkibani maramaduna ayak asi police na phaduna juvenile home asigi manungda thamjankhibani madugi matungdagi di ayak asi Das ki langda muk thokibani hariba matam adudagi hauna ayak asi Das na haiba wadabu induna lakpani anga ama mo hogalaga jail asigi manungda angang myam sing asibu drug addict chuhaliba asi Das na ni jail asigi manungda isapusa kyama pusalaiba si Das na ni harami modagi jedina nakoi myamgi maraktagi Bhavani haiba nupa ama ukhrba haiduna ngami angang sing adugi maraktagi Undian hogalaga master na haiba ming ado aikoi tadi takre ado kanano haibadi khangdri aikoi masa adudi udri harami anga ama mo hogalaga mafam asidadi khwaidagi chauriba si Das ni aikoi di Das na haiba thaba khudimak loina tawbani harami aduga anga ama mo hogalaga Das na haiba indaba taragadi aikoi sing asi mit uisalalaga thauri yalaga loina hatkani haiduna Das na aikoi da kihelli aduga aikoi gi marakta leramba anga ani ma bosu makoina class ki manungda leiba fail aduda yankatuna hatkhrabani harami aduga anga aduna master su anga ani sikhiba du uhawraba natra haiduna hairami jedina adudi nakoi mayam yumda salaga nakoi gi ima babaga amon namu leminaningbra natraga Das ki makada leiduna nakoi mayam sing asi phattaba tabak tawbagi surrender dum tawrga leiningbra haiduna hangami angang sing adusu mayumda chatningbanina master aikoi yumda chatningi harami anga ama mohogalaga master aina mafam asida laireiba si namit 10 sure aduga ai drug su amata sadri aida natana mafam asida lairiba angang mayam sing asibu Das ki makhutagi kanbiu master jedina fare adudi ai nakoi na haiba wa adu yarage
nakhoi na yumda halaga ima babaga nungai na leimana ningba taragadi aina haiba wa khudimang nakhoi loina inba taba hairami angang sing aduna su master aikhoi master na haiba wa khudimang loina injage harami jedina fare adudi nakhoi na ingonda hujik haiba wa myam sing ase ayeng chap manana magistrate tamu nakhoi na haiga dawani angang sing adu su soidana haijage master aduga jail asigi warden aduna angang sing asibu mafam asidagi puthokinabagi formality gi thabak myam sing adudi mahakna loina silage harami aduga jedina hojiki video evidence adu angang sing asi mayum da 30 faudi saru da thamu hairami modigi anga ama mohogalaga master nadi akhoi myam gi video lobiri ado master gi wari du su akhoi da libi raudana hairami adubu sarudi jedina oida wari kyama lisilani habaji khangbadagi angang sing adu da nakhoi gi master dagi wari taba pamunu hairami adubu jedina wari si asumna lirami aina college ta final year tamikanda akhoi gi college ta anauba oza nupi malaki miss adugi maming ado chandani kawi aduga akhoi gi miss aduga aiga adugi matik nusinarki adubu ikhang khaudana akhoi gi miss adu accident ama thoki accident adu thoki badagi mahaki haukraba wari kudimak loina kaukre mahak aiga nusinarami haiba sibaw loina kaukre aduga ayasi kanano haiba baw mahak kaukre maramaduna aiga nusinarami ba miss ado atopa nupa amada engagement tawduna mayum pankre aisu mahaki lohongba adu chatlaga laigi buki ama aina isagi ikhutmak na piki asumna wari si lirakpa matamda angang mayam sing adudi kapnarami jedina karigino na khoi mayam na kapiba adubo miss adudi aikhoini gi wari adu loina kaukhrabani modigi undian ado hogalaga master madugi miss ado iche charu se natra haiduna hangami jedina natte mahakti hauji aiga oja oiminariba atopa miss ni aina hairi dudi aina college taminga gi wari ni aiga nuksinarmi ba miss adugi maming adudi chandani kawe haiki dudi saruna angang sing aduda he nakhoi mayam malayalam gi movie geng dabro angang sing aduna aikhoi yengde lon adu gyan tade jedina fare ngasi gi matam lore nakhoi hayeng oina thengnersi haiduna angang sing asibu mafam asidagi thadokirami angang sing asi sakraba matungda charuna nahak asi mipum khudimangna nahaki haukraba wari sing adu liu hairga nahakna sum film gi wari lisaliba asi kyam kuina likhidribano jedina kaino haise karamba film gi wari no haise saruna yare acting ga tornu nahak naujikta likhirba adu malayalam film gi wari natra jedina kari haiba Malayalam film industry asidi aigi punchi wari sibu makoina huranduna film oina nammabra haise fare nahakna hauji aingonda khangba pamiba asi kari maramno haiduna ngami saruna nahakna yutha iba asi kari maramgino jedina nakhoi myamna aina ju thakpagi maramda hangduna tale aina wari asi liruba taragadi mi singsu aigi matau tamnaduna yu thakpa kyama tholoidabra maramaduna nakhoina aina yu thakpagi maram hangbagi mohta aina yu thakpa thadokibagi maram asi hangbane na fadabra saruna su farene madudi nahakna yu thakpa thadokhiba asigi maram asi karino haiduna ngami jedina thokriba angang sing aduda makuna thilaga angang sing asigi damaktani haibagi moongda sign tawduna hairami mata asidagi su charuna jedi sibu nuksiba horami maramdi angang sing asibu kanbiruna bagi damakta charuna jedi sibu mafam asida tharaibani aduga hojikti jedina angang sing asigi damakta pambom tingduna lepe haibasi charuna su mayek sengna khangbagini mastagi charu asi jedi bu udadi leibanga mamde mahakna juvenile gi home asida lakpa matamda jedi gi phamba maduda mahakna yengba matamda jedi du leramde asumna tawba asida mah adu yamna thawai nungairamde aduga angang sing da su jedi du karaida lekre haiduna ngami angang sing na su jedi du adala ai haiduna makutna thinduna tami jedi lakpa si uba matamda charu du harau jarami aduga jedi na angang sing loina bagi mo si urga charu na hen makpu nuksi bhabi do irami mahakna jedi gi photo bu lona kapsalaga mahakna mamanaviga phamba matamda phau mamanaviga wari sanadabida mahak jedi gi photo du tumina yengduna lemi odagi charu na jedi gi matangda thigatpa horami aduga college ki founder du da charuna jedi gi matang dhangami college ki founder du na JDSC orphan ni mahaki ne habada kanamata leite mahana college asida laba matungda professor ma kaktang thengnaki aduga mafam asida mahaki mamanaba sing asiga punbadagi mahaki punsi asi change kya ama laki mahakna thengnaki ba professor du gi maming adu BC Selbam kawi adubu dawni adribasu professor du gi hakchang adu yamna fasalakide professor du bu layeng nabagi damakta mahakna hospital da professor du bu puduna professor du gi damakta yamna kanna honaki adubu professor du laikidaba matungdagidi mahak asi tumba chaba karimata gyanen tarkidawani maramaduna mahakna tumba yanabagi damakta yu asi thakibani hojikti charusu jedi bu nungsibe malakpana mahaksu jedi gi mongda toromi haibadi mahakna lambi chatpa matamda manakong asida jedi gi mongda earpiece tenjanduna isai targa chalami mahakna sumna monda nungaina la ingai matam asida mahaki mamangda nupa amana thasalaktuna mahak po hat ka dogi koitan tanarami hojikti charubu tanarakliba asi nupa ama katang oiramde nupa ani hum surami charuna su jedi da call toroga masakang daba nupa ani homna mahak po hat ka dogi tanare hairami jedina nahak hojik kadai da leirino haiduna ngami charuna murugal temple gi manakta lei hairami
ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯥꯟꯅꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯆꯥꯔꯨ ꯑꯁꯤ ꯐꯣꯟ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯑꯝꯗꯦ ꯑꯗꯨꯒ ꯆꯥꯔꯨ ꯑꯗꯨ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯁꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯉꯣꯟꯗ ꯇꯥꯟꯅꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯥꯔꯨ ꯑꯁꯤ ꯂꯣꯠꯂꯦ ꯍꯥꯏꯕꯗꯨ ꯈꯪꯗꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯂꯥꯟꯊꯣꯛꯑꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯆꯥꯔꯨꯗ ꯖꯦꯗꯤꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯒ ꯁꯦꯞ ꯑꯣꯏꯅ ꯂꯣꯠꯂꯒ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯝ ꯀꯛꯐꯝ ꯑꯃꯗ ꯆꯪꯉꯒ ꯆꯥꯔꯨ ꯑꯁꯤꯕꯨ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯆꯥꯔꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯂꯒ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯖꯦꯗꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯃꯁꯛ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯝ ꯀꯛꯐꯝ ꯑꯁꯤꯗ ꯆꯪꯉꯛꯑꯒ ꯁꯝ ꯀꯛꯏꯕ ꯃꯤꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯆꯪꯉꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯁꯝ ꯀꯛꯏꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯆꯪꯉꯛꯇꯦ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯈꯤꯗꯣꯏ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯞꯄꯒ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗ ꯖꯦꯗꯤꯒꯤ ꯃꯅꯥꯛꯇ ꯎꯟꯗꯤꯌꯟꯗꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯖꯦꯗꯤꯗ ꯀꯧꯔꯛꯑꯝꯃꯤ ꯖꯦꯗꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯉꯁꯥꯏ ꯆꯥꯔꯨꯕꯨ ꯇꯥꯟꯅꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯔꯨ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯂꯒ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯆꯥꯔꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯕꯕꯥꯅꯤꯅ ꯆꯥꯔꯨ ꯑꯁꯤꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯅꯅꯤ ꯃꯗꯨꯗꯒꯤ ꯎꯟꯗꯤꯌꯟꯅ ꯖꯦꯗꯤꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯏꯆꯦ ꯆꯥꯔꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛꯇ ꯑꯣꯟꯁꯜꯂꯨ ꯍꯥꯏꯔꯝꯃꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯁꯤꯗ ꯄꯥꯏꯔꯛꯏꯕ ꯎꯟꯗꯤꯌꯟ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯎꯟꯗꯤꯌꯟꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯍꯥꯛꯀꯤ ꯆꯤꯆꯦ ꯑꯗꯨꯗ ꯇꯥꯟꯅꯔꯤꯕ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯅꯈꯣꯏꯒꯤ ꯆꯤꯆꯦꯗ ꯀꯦꯃꯦꯔꯥ ꯑꯃ ꯂꯩꯈꯤꯕꯅꯤ ꯃꯗꯨ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯅꯤ ꯅꯈꯣꯏꯒꯤ ꯆꯤꯆꯦ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯤꯔꯛꯅꯕ ꯍꯥꯏꯈꯣ ꯍꯥꯏꯔꯝꯃꯤ ꯎꯟꯗꯤꯌꯟꯅꯁꯨ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯗꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯤꯊꯣꯛꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯔꯨ ꯑꯁꯤꯕꯨ ꯎꯟꯗꯤꯌꯟꯅ ꯀꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛꯇꯤ ꯖꯦꯗꯤ ꯑꯁꯤ ꯎꯟꯗꯤꯌꯟꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯎꯟꯗꯤꯌꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯅꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯎꯟꯗꯤꯌꯟꯅ ꯃꯈꯨꯠꯇ ꯇꯦꯇꯨ ꯑꯃ ꯎꯍꯜꯂꯒ ꯃꯁꯤ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯖꯦꯗꯤꯅ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯎꯟꯗꯤꯌꯟꯅ ꯑꯩꯈꯣꯏꯅ ꯍꯣꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯗꯥꯁꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯧꯅꯥ ꯐꯕ ꯃꯤꯁꯤꯡꯕꯨ ꯈꯟꯈꯠꯂꯒ ꯑꯩꯈꯣꯏꯗ ꯇ꯭ꯔꯦꯅꯤꯡ ꯄꯤ ꯑꯗꯨꯒ ꯗꯥꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯁꯤꯒꯤ ꯇꯦꯇꯨ ꯑꯁꯤ ꯂꯣꯏꯅ ꯌꯦꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯦꯇꯨ ꯌꯦꯛꯄ ꯃꯤꯁꯤꯡ ꯑꯁꯤꯅ ꯆꯪꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅ ꯐ꯭ꯔꯤꯗ ꯆꯥꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯆꯥꯎꯈꯠꯂꯛꯑꯕ ꯃꯇꯝꯗꯗꯤ ꯅꯍꯥꯛꯅ ꯆꯥꯅꯤꯡꯕ ꯅꯤꯁꯥ ꯄꯨꯁꯥ ꯀꯌꯥ ꯑꯃꯁꯨ ꯐ꯭ꯔꯤꯗ ꯂꯧꯔꯒ ꯆꯥꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯇꯦꯇꯨ ꯑꯁꯤ ꯍꯛꯄ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯗ꯭ꯔꯦꯁ ꯌꯣꯟꯕ ꯗꯨꯀꯥꯟꯗꯁꯨ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯣꯏꯅ ꯁꯦꯠꯄ ꯌꯥꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯐꯥꯔꯃꯥꯁꯤꯗꯒꯤꯐꯥꯎ ꯍꯤꯗꯥꯛꯐꯥꯎ ꯂꯣꯏꯅ ꯐ꯭ꯔꯤꯗ ꯄꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯡꯒꯤ ꯃꯔꯛ ꯑꯁꯤꯗꯒꯤ ꯁꯔꯦꯟꯗꯔ ꯇꯧꯍꯟꯗꯣꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯖꯦꯗꯤ ꯍꯣꯏꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯍꯥꯏꯕꯗꯤ ꯎꯟꯗꯤꯌꯟꯅ ꯃꯃꯤꯡꯗꯤ ꯇꯥꯈ꯭ꯔꯦ ꯕꯕꯥꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯁꯛꯇꯤ ꯎꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯦꯗꯤꯅ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯥꯔꯠ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯊꯨꯒꯥꯏꯈ꯭ꯔꯣ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯅꯝꯃꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯑꯃꯨꯛ ꯖꯦꯗꯤꯅ ꯎꯟꯗꯤꯌꯟ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ ꯎꯟꯗꯤꯌꯟꯅ ꯃꯥꯁꯇꯔ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯆꯥꯛ ꯀꯔꯤꯃꯠꯇ ꯂꯥꯝꯗꯦ ꯑꯩꯈꯣꯏ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ ꯖꯦꯗꯤꯅ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤ ꯆꯥꯛ ꯆꯥꯅꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯔꯨ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯜꯂꯛꯄ ꯑꯁꯤꯗ ꯎꯟꯗꯤꯌꯟꯅ ꯑꯩꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯗꯤꯅ ꯆꯥꯔꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯉꯁꯥꯏ ꯎꯟꯗꯤꯌꯟꯒꯤ ꯃꯈꯨꯠꯇ ꯌꯦꯛꯈꯤꯕ ꯁꯤꯝꯕꯣꯜ ꯑꯗꯨꯕꯨ ꯌꯦꯛꯑꯝꯃꯤ ꯑꯗꯨꯒ ꯆꯥꯔꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯁꯤꯝꯕꯣꯜ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯁꯨ ꯌꯦꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯗꯤꯅ ꯆꯥꯔꯨ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯆꯥꯛ ꯍꯥꯄꯛꯅꯕꯒꯤꯗꯃꯛꯇ ꯇꯣꯀꯟ ꯂꯧꯔꯨꯁꯣ ꯍꯥꯏꯗꯨꯅ ꯊꯥꯖꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯔꯨꯒꯤ ꯃꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯦꯇꯨ ꯑꯍꯝꯕ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯇꯣꯀꯟ ꯄꯤꯊꯣꯔꯛꯄ ꯑꯗꯨꯗ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯕꯕꯥꯅꯤꯒꯤ ꯇꯦꯇꯨ ꯍꯛꯆꯜꯂꯒ ꯂꯥꯛꯄ ꯑꯁꯤꯗ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯦꯗꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯃꯄꯨꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯗꯒꯤ ꯆꯥꯔꯨꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯝꯃꯤ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯈꯨꯠꯇ ꯑꯁꯤꯒꯤ ꯇꯦꯇꯨ ꯑꯁꯤꯕꯨ ꯍꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤ ꯐ꯭ꯔꯤꯗ ꯂꯣꯏꯅ ꯄꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤ ꯕꯕꯥꯅꯤꯒꯤ ꯃꯤꯑꯣꯏꯗ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯗꯨꯀꯥꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯆꯥꯔꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯆꯥꯔꯨꯒꯤ ꯃꯈꯨꯠꯇ ꯌꯦꯛꯏꯕ ꯇꯦꯇꯨ ꯑꯁꯤꯗꯤ ꯑꯁꯥꯕ ꯇꯦꯇꯨ ꯑꯣꯏꯕꯅꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯖꯦꯗꯤꯅ ꯕꯕꯥꯅꯤꯒꯤ ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯗꯤ ꯐꯤꯔꯣꯟ ꯌꯣꯟꯕ ꯍꯤꯗꯥꯛ ꯌꯣꯟꯕ ꯗꯨꯀꯥꯟ ꯃꯐꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯎꯟꯗꯤꯌꯟ ꯑꯃꯗꯤ ꯆꯥꯔꯨ ꯁꯤꯖꯤꯟꯅꯗꯨꯅ ꯗꯨꯀꯥꯟꯒꯤ ꯃꯄꯨꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯊꯔꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯕꯕꯥꯅꯤꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯖꯦꯗꯤꯅ ꯍꯣꯠꯅꯔꯛꯏꯕꯅꯤ ꯕꯕꯥꯅꯤꯅꯁꯨ ꯖꯦꯗꯤꯅ ꯇꯧꯔꯛꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗꯁꯨ ꯄꯥꯎ ꯇꯥꯕꯗꯒꯤꯗꯤ ꯖꯦꯗꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯦꯗꯤꯅ ꯕꯕꯥꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯄ꯭ꯂꯥꯏ ꯇꯧꯒꯗꯕ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯣꯡ ꯂꯣꯟꯖꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯖꯦꯗꯤꯅ ꯆꯥꯔꯨꯗ ꯀꯣꯜ ꯇꯧꯔꯒ ꯉꯁꯥꯏ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯥꯔꯣ ꯑꯗꯨꯒ ꯑꯩꯅ ꯎꯟꯗꯤꯌꯟ ꯑꯁꯤ ꯄꯨꯔꯒ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯆꯠꯂꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯎꯟꯗꯤꯌꯟꯅ ꯃꯥꯁꯇꯔ ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯃꯤꯕ ꯇ꯭ꯔꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯕꯕꯥꯅꯤꯒꯤ ꯇ꯭ꯔꯛ ꯃꯥꯜꯂꯤ ꯇ꯭ꯔꯛꯀꯤ ꯗ꯭राꯏꯚꯔꯁꯤꯡ ꯑꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯕꯥꯅꯤꯒꯤ ꯃꯤꯡ ꯄꯜꯂꯤ ꯖꯦꯗꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅꯤꯕꯨ ꯐꯥꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯎꯟꯗꯤꯌꯟꯅ ꯑꯩꯗꯤ ꯂꯥꯛꯄ ꯉꯝꯃꯣꯏ ꯑꯩꯗꯤ ꯀꯤꯖꯩ ꯃꯥꯁꯇꯔ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯗꯤ ꯑꯁꯤ ꯕꯕꯥꯅꯤꯒꯤ ꯃꯐꯝꯅꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯣꯠꯅ ꯂꯨꯝꯗꯨꯅ ꯆꯪꯉꯛꯑꯝꯃꯤ
Aduga toiletagi nupa ama tholokpadagi maha adu nakanda laisandu lummaga leikirami. Aduga tholaiba nupa aduda jedina tanja yengduna mahak samaduda sappaga mahaki kolom aduna thillaga nahakna lengaba ehakna thang asina thillaga hatkani harami. Aduga nupa asibu adum pharaga pusilaga makoigi mi myam ama leifamda nupa asibu phamallaga makoigi mising aduda nakhoisingi maraktagi Bhavani hariba asi kanano khangba yaubra haiduna ngami. Adubu mahakna phaduna poraiba mi aduna makut thangkalami. Aduga jedina ngasagi pharamiba mi sigi masasi urupka matamdadi aikoina mahakna thiriba Bhavani ni haiba asi aikoina khangma ngami. Maudagi Bhavani gi mi amana jedida likli botan amana thomjalami. Adubu jedina Bhavani duna ngaktuna Bhavani duda oina likli duna thomalami. Jedina nakhoina aina hangiba paukhum asi phajana khumdabida aingonda oina unkhatuna attack tawnobo honarpa taragadi aina fariba nakhoigi mi sigi manga ase aina pariba thansina sem soibagum soidatkani harami. Aduga mahakna phariba nupa duda nahakna Bhavani si munna khange haibanina aina haiba wa ase nahakna mu Bhavani da chap chana tamu. Aduga mahakna sumna hairami. Bhavani nupa ama nahakni khangna nahaki mafam asida nahakpu thiba laame haiduna hayu. Aduga mising asida mu onsalaga nakhoi loine yengu nakhoina juvenile home da leiba angangsing adubu aranba lambida sinaba. Aduga angangsing adugi makutta tetu hakchalaga nakhoina aranba lambida punabo honariba do karimata kanaroi. Ayak ase siba kiba mi nate nakhoina juvenile home adudagi anga anibu mara leitana thauri yalaga hatokibado madugi laman aina soidana khungani. Haujikti nakhoina toromba thabak khudimang aina tapna thopchalabani. Aina haiba wasing ase nakhoigi Bhavani haibra Bhanumati haibra madugi mi duda tamu haiduna mahakna phaduna lariba Bhavani duda oina hairami. Aduga jedina Bhavani sida kolom aduna point toroga puthoga thong asi lonchalu hairaga thong asi lonchalama matungda Bhavani si langsilamaga ma adu chatkirami. Jedi chatkibaga Bhavani na sauna ngasai engonda botana thomakiba du kanano tholo haiduna kauthomi. Nupa aduna iyamba aina iyambada thomba nate nupa adu da thombada soibadagi iyambada pankibani harami. Aduga matam adumaktadasu makoigi lairiba thong aduda nupa amana chinchanduna yamna akanthau saduna thong asibu hangtolau haiduna jedi bu kauduna lem. Bhavani na nupa asibu kausalau haiduna kausalaga nahakna tawriba du karino haiduna ngam. Nupa aduna ngasai lamba nupa aduna thong asi lonsalamaga chatkre. Nupa aduda thong hangtolau haiduna kauribani harami. Bhavani na ngasai nupa aduna aigi ngaksamasida thang thamaga dab tawba matamdana tuminna leiraga hojikta akana thau saribani ne haiduna kupakna thajalami. Nupa aduna iyamba mahakna pairaiba du thang nate kolomne harami. Bhavani na mu kupakna thajalga o nahak kolomne habidi khangi boire mahakna mafam asigi thong asibu lonsalamaga chatkhraga mahakna kari tawbagi thong asibu mo hangtorokadribano adumna koilau laudabagi muhutta nahak kolom ama pairaga sar thong asi amukta hangtokpirau haiduna chithi moina iraga pikhoirami. Haujik Bhavani si jedina toromi bomo duda mahak yamna sarami. Aduga mathangi numita jedida Bhavani na call torami. Aduga Bhavani na jedida sumna hairami. Aina tabada nahak ngarang aigi mafamda laami haina tai. Aduga aikoigi mi amadasu nahakna kolomna thang saduna damka toroga Bhavani da wa khara yohonko haiduna hairami hai. Phone pareiba ayasi Bhavani ni namaskar nangna aigi property haibadi dukan hotel yuyon pham khudima loina thugaire natra. Hoi nahakna toriba myam sing adubudi loina chummi. Nahakna police ta aigi matangda report kyama iraga pini haiduna toriba do ayaksu loina khangi. Nahaki idea adubudi yamna phajai adubu aina nangi matangda thijaluba matamda nahaki natungda sumiyoi kyama lai haiduna ayakna khangi. Nahaki mi sing adugi maraktagi ayakna karamba hana loisalu haibage. Ado fare nahak ai hojik nangonda thaba ama haige. Nahak si amaga kolom amaga pairo. Aduga nahaki mi sing adu alphabetical order da maming sing adu serial oina itharo. Aina nupi ngangbau amata khaktana loina halakani. Nahak hojik phone ama lauro aduduga nahakna ikriba mingsing aduda tik tau duna call tawraga hangwairami. Asidagi jedi du phone adu palauna kaktatkirami. Bhavani du noga emotional asuyongna thuna oikraba mana asuyongna sawgaliba asi kamaina tawribano hairami. Asidagi jedi na mahaki khangna chanaba mi sing adu mathang loina phone torami. Aduga makhoi myam sing adu hojik loina septa leibra hangami. Mahaki khangna chanaba mi sing adu su karimta khangdabani na makhoi karimata tawde septa leiri hairami. Maudagi jedi na mahaki college ki satra myam sing adu da nakhoi mathang hojik pau pinako. Haujik lambi sorokta thokduna gari nungni thauraga leiganu haiduna asumna haibadagidi satra mayam makhoi sing adu mathang pau pinarami. Satra amana jedi da call tawraga aikoigi satra mayam singdi loina save oire haiduna aikoida information pire. Aduga Savitha amadi Bargap makhoi ni di akoina thakiba text adugi reply piraktre harami. Aduga aikoina haujik asomna kanasidana Bargap na Savitha asibu car thauba tambiduna lerambagi saktamase akoina uwa fangli. Astegi jedina maki mamanabi amada call tawbu matamda akhoi haujik save oina leibra haiduna hangami. Adubu hariba matam adumaktada nupi dugi nupa adu maki mimangmaktada amana thomduna hatkirami. Jedi su phone asi painaduna leibanina haki mamanabigi nupa adubu Bhavani gi
miyoisingna hatkre haibasi mahakna khangami aduga college manungdasu Sri adu JD ga wari sanaduna leiringai matamda amu Sri adu busu Bhavani gi misingna thangna thilaga hatomi hawjik JD si yamna pakhalami aduga ngatang leiraga amu Savitha na call tawraga argap adu masakhangdaba miyoisingna truck na thomaga hatkre haraklami hawjik JD si thawai nungai mandabana mahakna toromiba phone sing aduga makada thadaraga mahak adu kaptuna lemi aduga haiba matam asida Bhavani namu call tawslaga master wicket kya phangabage aina sum khanba matamda wicket ani di phangaba mali aduga wicket ani mana soga leraba mali karigumba nahangna ai ithaba sida dum makata na yelakpa taragadi nakhoi gi mi du numit khudingi wicket mari mari tugani aduga ngasi phawda aigi mayokta lepakpa mipum khudimak ina mata lemna thadri aduga makoida aina ngakpiba haibagi wafam asisu lairektri dubu master aina ngonda wa ma haige ai nangbu ngakpirage adubu nahak aina ngakpibagi damakta nahak ki thaba du thadoga nahak sahar sidagi yamna lamna setkiba taba aduga aingonda oina onkatuna trick tawge torokpa taraba master gi mising adu ngasi ama mu hatni hayeng ani mu hatni hangchit ahum mu hatni mase manga mu hatni aina mathak mathang halakpa matamda master gi mising adu loina loigani thank you namaskar haraga phone adu thamkige haiduna toram adubu ina sauna phone aduda aina nangbu lemna tharoi nangbu aina matu matu kaga hatkani Bhavani na Thawai sa sadana thank you namaskar haraga phone adu thamkirami modigi JD na jail adugi warden aduda ngasi khaktang di sarna mafam asibu phajana yengchan bihoro ai aruba thaba ma gi chataba yadre harami jail gi warden aduna su JD na haiba wa adu yarami aduga somda namidangi matam aduda JD adu gari thauduna lemi aduga juvenile home asigi manungdana angangsing asibu truck amagi manungda loina dasna hapsanduna lemi aduga jail gi warden asibuna home asigi manungda thonglonjanduna thanami maisdagi JD da jail gi warden aduna call tawrami aduga angang mayam sing adu dasna container ma da haptuna raidano ma loina puraga chatkre haiduna yamna pakhana call tawrami aramaduna JD du mahna chaliba thawa du chapam khangangde mahak amuk juvenile home adu da halami aduga JD na mafam asida halakpa matamda das ke hek punba angang sing aduna JD da karem ka thainaba isai kyama saklami jail gi warden aduna chai piraga angang sing asibu phuru choirami JD su chai du pairaga changami angang nupa macha amna master si amo hale ene aduga JD de anga master na hakise aikoi bu phuge haribro phuro ne haiduna JD da yamna karem ka thaina duna harami odagi JD na pairami ba chei du langthokraga anga adu mahaki manakta chango harami aduga JD na thawai nungaitana nakoi nauji harauri ba si nakoi gi apamba sing adu phange haiduna khalliba natra yengu hojikti bargap su laikhidre bargap hariba se aikoi gi college ta khwaidigi gunda toba nupa amani nakoina mafam sida tawriba gunda asidi kari sunate bargap na tawune heli adubu maha ado hojik laikhidre adubu mahak ado hana phataba miyoi ba oiramba targasu mahaki punsi aduda ahongba ama lakpa pambagi damakta mahak phataba thabak sing adu thadoktuna mahak afaba lambida khongdarakhibani adubu mahakna asumna afaba lambida khongtaraba matam asidana mahak adudi hatok pikre yengu mahaki akoibida leramba miyoi kyamana mahakpu upaldagi anauba mana ama pale haiduna khanaraga ado hojikti una ado kenkre asumna sahitragi oiba mongda praman taroga hairakpa asida angang nupa macha amana karemnaraga yengune master se khoida laik takba hurene elgi warden aduna master nangna toriba du karino masigi sanuram na singase master na gyan tana ba kyar khaiba taragasu amo na gyan ta roidawani makoi singisidi phuruga warakadawani master JD na jail gi warden adu sauglaga aikhoina angang singasibu kari dawgi phugadribno angang singbu phubagi modda aikhoina makoibu ikai khumna bigadawani aikhoina makoida makoibu semthokjaba yanaba mafam matam pibigadawani yengu undian odacha adalai bottle mani makoi singadu makoi gi mama pa singna nungsira moidra akhoina su makoi gi mama pa singadu bu ningsinga moidra yengu angang singadu makoi gi samastagi makoi gi imung manungdagi lamna mafam asida laibani adubu makoi asi mafam asida laire haiduna aikhoina phubi jaibiba torabadi karino kanagadriba se makoi bu aikhoina semthoknabagi tanja ama piba si kyamu yamna kai aduga anga ama mu nang masida law haiduna kokslami anga adu thawasa davida karino hairo hairami jedina nakhoina mafam asida toriba singa singu nakhoina loina crime ama toribani nakhoina crime tawna matamda nakoigi emotion asibu makoina sijinabani nakoigi asauba nungaiba harauba masi myam sing asibu makoina loina sijinabani sigumba si pohonnabagi damakta nakoida makoina kari tawi khangbra nakoibu nisagi ipa asida tawliba sini ai masida tawribaji sunga yaningde nakoina tawjariba crime myam sing adu nakoina khangjaraga tawba mata nate nakoida nisa pijabadagi nakoi adu asagi emotion adu control tawu ngamdabadagi nakoina tawkiba crime ngaktani nakoina sadi tawriba thabu myam sing asi amata nasana khangjaba nate nga mana yare lepu koidadi hairi nahakti nisa sadabra jedina chummi aisu nisa sarami aina nisa sabana maram oiraga aigi punchi sidi pungloi loikrabani aina nisa charubadagini mafam asida leramba nungsiraba anga ani masu aina kanba ngamdabi thawai thakredana angang sing adu laikhidabadagi ayhak nisa pumba loina thadokrabani maramdi nisa sinaba si aikoida kanade haiba si aina khangakrabani anga amanamu he master aswaida ningthaw amagi mongda drama sanarnu yu thaiba mi sing adu da ngangadabi mohta yu yoliba mi sing adu doina ngang jedina sauna thu masini aina ngasaidi hainingiba si nakoigi nako asi hawjik nisa adum chasalaga lakpana afaba mata khanba ngamdre haiba si makoi myamna nakoi bu sinaraga makoina game sanaribani makoina sanari
ꯌꯦꯡꯂꯤꯕ ꯑꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝꯅꯤ ꯅꯈꯣꯏ ꯑꯁꯤ ꯆꯍꯤ 19 ꯌꯧꯗ꯭ꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯦꯗꯜꯠ ꯐꯤꯂꯝ ꯌꯦꯡꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯁꯤ ꯆꯍꯤ 19 ꯌꯧꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯣꯜꯗꯒꯤ ꯇꯥꯟꯊꯣꯔꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯌꯨ ꯌꯣꯟꯐꯝꯒꯤ ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛꯇꯁꯨ ꯌꯨ ꯌꯣꯟꯐꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯒꯥꯔꯗ ꯑꯃꯠꯇ ꯉꯥꯛꯄ ꯊꯦꯡꯅꯕ꯭ꯔꯥ ꯑꯗꯨꯒ ꯆꯍꯤ 10 15 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯤꯁꯥ ꯄꯤꯖꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯉꯕ꯭ꯔꯥ ꯃꯁꯤꯅꯤ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯁꯤꯒꯤ ꯔꯥꯖꯅꯤꯇꯤꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯕꯕꯥꯅꯤꯅ ꯅꯈꯣꯏꯗ ꯁꯥꯟꯅꯕꯅꯤ ꯅꯈꯣꯏ ꯋꯥꯔꯤ ꯑꯃ ꯇꯥꯔꯕ꯭ꯔꯥ ꯊꯥꯏꯅꯉꯥꯏꯒꯤ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯊꯕꯛ ꯁꯨꯍꯟꯕꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯆꯥꯏꯜ ꯂꯦꯕꯔ ꯑꯦꯛ ꯂꯩꯔꯤꯕꯅꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯒ ꯃꯁꯤ ꯀꯔꯤꯅꯣ ꯈꯨꯠꯇ ꯌꯦꯛꯏꯕ ꯇꯦꯇꯨ ꯑꯁꯤ ꯎꯠꯂꯒ ꯅꯈꯣꯏꯅ ꯆꯥꯅꯤꯡꯕ ꯅꯤꯁꯥ ꯀꯌꯥ ꯑꯃ ꯆꯥꯕ ꯌꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯐ꯭ꯔꯤꯗ ꯗ꯭ꯔꯦꯁ ꯅꯨꯡꯁꯨ ꯂꯣꯏꯅ ꯃꯁꯤꯒꯤ ꯇꯦꯇꯨ ꯑꯁꯤ ꯎꯠꯂꯒ ꯂꯧꯕ ꯌꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯅ ꯈꯟꯖꯔꯤꯕ ꯑꯁꯤ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯐ꯭ꯔꯤꯗ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯔꯦ ꯒꯨꯟꯗꯥꯅꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤꯅꯦ ꯁꯤ ꯕꯕꯥꯅꯤꯅ ꯅꯈꯣꯏꯗ ꯁꯥꯟꯅꯕ ꯄꯣꯂꯤꯇꯤꯛꯁꯅꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯗꯦꯅꯦ ꯐꯔꯦꯅꯦ ꯄꯨꯟꯁꯤꯗ ꯑꯐꯕ ꯇꯧꯔꯛꯄ ꯄꯥꯝꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯤꯅꯦ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯔꯒ ꯇ꯭ꯔꯛ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯞꯆꯟꯈ꯭ꯔꯤꯕ ꯑꯗꯣ ꯌꯦꯡꯉꯨ ꯐꯥꯔꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯪꯈꯥꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯇꯣꯛꯑꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯒꯥꯔꯤꯅ ꯇꯛꯈꯥꯏꯔꯒ ꯍꯥꯠꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗꯧꯔꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯁꯦ ꯅꯈꯣꯏꯅ ꯅꯤꯁꯥ ꯆꯥꯔꯨꯕꯗꯨꯅ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯟꯒꯅꯤ ꯑꯗꯨꯒ ꯖꯦꯗꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯕꯕꯥꯅꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯒ ꯃꯥꯟꯅꯕ ꯑꯩꯗꯧꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯅꯤ ꯁꯤꯅꯤ ꯍꯦ ꯃꯄꯥꯟ ꯑꯁꯤꯗ ꯑꯩꯒ ꯃꯥꯟꯅꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥ ꯂꯩꯔꯤ ꯃꯉꯣꯟꯗ ꯍꯪꯉꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯍꯛꯅ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯒ ꯖꯦꯗꯤꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯖꯦꯗꯤꯅ ꯉꯥꯡꯉꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ ꯑꯗꯨꯒ ꯆꯠꯈꯤꯗꯣꯏ ꯇꯧꯔꯤꯕ ꯖꯦꯗꯤ ꯑꯁꯤꯕꯨ ꯈꯥꯝꯃꯝꯃꯤ ꯃꯥꯁꯇꯔ ꯕꯕꯥꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯥꯏꯜꯁ ꯗꯣꯀꯨꯃꯦꯟ ꯑꯃꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯛꯇ ꯂꯣꯏꯅ ꯍꯥꯞꯆꯟꯗꯨꯅ ꯕꯕꯥꯅꯤꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯝꯅ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯇ꯭ꯔꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯇ꯭ꯔꯛ ꯑꯗꯨꯁꯨ ꯌꯥꯎꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯗ ꯕꯕꯥꯅꯤ ꯍꯣꯏꯗꯨ ꯎꯠꯂꯛꯏ ꯕꯕꯥꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯤꯠ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ 90 ꯑꯃꯗꯤ ꯍꯧꯖꯤꯛ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯕꯥꯅꯤꯅ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨꯅ ꯀꯟꯇꯦꯅꯔꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯗꯥꯁꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ ꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯑꯃꯗꯤ ꯗꯣꯀꯨꯃꯦꯟ ꯄꯩꯁꯥ ꯀꯌꯥ ꯑꯃꯕꯨ ꯍꯥꯞꯄꯦ ꯍꯥꯏꯔꯤꯕ ꯇ꯭ꯔꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯇ꯭ꯔꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯗꯥꯁꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤꯗꯒꯤ ꯇ꯭ꯔꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯖꯦꯗꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯊꯪ ꯂꯤꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯑꯒ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯗꯥꯁꯅꯁꯨ ꯍꯧꯖꯤꯛꯇꯤ ꯖꯦꯗꯤ ꯑꯃꯗꯤ ꯕꯅꯥꯊꯤ ꯍꯥꯏꯕꯗꯤ ꯇꯦꯟ ꯌꯥꯝꯅ ꯀꯥꯞꯄ ꯍꯩꯕ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯇ꯭ꯔꯛꯁꯤꯡ ꯑꯁꯤꯗ ꯇꯥꯟꯅꯔꯦ ꯍꯥꯏꯕꯗꯨ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯗꯤꯅ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯃꯊꯛꯇ ꯀꯨꯞꯄꯤꯕ ꯑꯗꯨ ꯍꯥꯡꯗꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯕꯅꯥꯊꯤꯗ ꯇꯧꯍꯟꯗꯨꯅ ꯗꯥꯁ ꯍꯣꯏꯒꯤ ꯇ꯭ꯔꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯕꯅꯥꯊꯤꯅ ꯃꯍꯥꯛꯀꯤ ꯇꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯅꯥꯟꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇꯪ ꯀꯛꯊꯗꯨꯅ ꯇ꯭ꯔꯛ ꯃꯌꯥꯝ ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯝꯃꯤ ꯗꯥꯁꯅꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯖꯣꯠꯆꯩ ꯑꯃꯅ ꯂꯪꯊꯣꯔꯛꯑꯝꯃꯤ ꯖꯦꯗꯤ ꯍꯣꯏꯁꯨ ꯄꯥꯟꯗꯅꯕ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨꯕꯨ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯗꯥꯁꯅ ꯁꯥꯎꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤꯕꯨ ꯇꯛꯈꯥꯏꯔꯒ ꯃꯈꯣꯏꯁꯤꯕꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯇ꯭ꯔꯛ ꯑꯗꯨꯅ ꯊꯧꯖꯤꯜꯂꯒ ꯊꯦꯡꯕ ꯃꯇꯝꯗꯗꯤ ꯕꯅꯥꯊꯤ ꯑꯗꯨ ꯀꯥꯔ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯗꯤꯅ ꯕꯅꯥꯊꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯌꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯖꯦꯗꯤꯅ ꯕꯅꯥꯊꯤ ꯑꯗꯨꯕꯨꯗꯤ ꯀꯟꯕ ꯉꯝꯍꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯦꯗꯤꯅ ꯕꯅꯥꯊꯤꯗ ꯅꯍꯥꯛ ꯀꯥꯔ ꯑꯁꯤ ꯊꯧ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯇꯦꯟ ꯑꯗꯨꯕꯨ ꯀꯥꯞꯇꯣꯏ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯑꯁꯤꯗ ꯕꯅꯥꯊꯤꯗꯤ ꯖꯦꯗꯤꯗꯤ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯖꯦꯗꯤꯁꯤ ꯇꯦꯟ ꯀꯥꯞꯄ ꯀꯔꯤꯁꯨ ꯍꯩꯈꯤꯗꯕꯅꯤ ꯑꯗꯨꯗꯒꯤ ꯖꯦꯗꯤꯅ ꯌꯥꯝꯅ ꯑꯅꯥꯟꯕ ꯃꯑꯣꯡꯗ ꯇꯦꯟ ꯑꯗꯨꯅ ꯇ꯭ꯔꯛꯀꯤ ꯆꯀꯥꯁꯤꯡ ꯑꯗꯨꯗ ꯀꯥꯞꯇꯨꯅ ꯇ꯭ꯔꯛꯀꯤ ꯆꯀꯥꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯛꯁꯤꯡ ꯑꯁꯤꯕꯨ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯖꯦꯗꯤ ꯍꯣꯏꯅ ꯊꯧꯔꯤꯕ ꯀꯥꯔ ꯑꯗꯨ ꯗꯥꯁ ꯍꯣꯏꯒꯤ ꯇ꯭ꯔꯛ ꯃꯃꯥꯡ ꯑꯗꯨꯗ ꯐꯩꯅ ꯈꯥꯝꯖꯤꯜꯂꯝꯃꯤ ꯗꯥꯁꯅꯁꯨ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯁꯤꯕꯨ ꯇꯛꯈꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯎ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯗꯤꯅ ꯌꯥꯝꯅ ꯅꯥꯟꯅ ꯇꯧꯗꯨꯅ ꯇ꯭ꯔꯛꯄꯨ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯇꯦꯟꯖꯩ ꯑꯗꯨꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯕꯕꯥꯅꯤꯒꯤ ꯃꯤꯠ ꯐꯦꯛꯇꯔꯤꯗꯨꯗ ꯑꯃꯨꯛ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯕꯕꯥꯅꯤꯅ ꯃꯈꯣꯏꯒꯤ ꯃꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ 35 ꯑꯗꯨꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯂꯣꯏꯅ ꯂꯤꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯤ ꯃꯤꯡꯗ ꯍꯥꯏꯔꯛꯀꯅꯤ ꯃꯈꯣꯏꯒꯤ ꯃꯤ ꯑꯗꯨꯅ ꯗꯥꯁꯀꯤ ꯃꯤꯡꯗ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯍꯥꯛꯇꯤ ꯃꯈꯣꯏꯅ ꯑꯃꯨꯛꯐꯥꯎꯁꯨ ꯎꯗ꯭ꯔꯤꯕ ꯑꯁꯤꯕꯣ ꯑꯗꯨꯒ ꯑꯃꯨꯛ ꯗꯥꯁꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯅ ꯂꯤꯔꯛꯄ ꯇꯥꯔꯒꯗꯤ ꯀꯅꯥꯒꯤ ꯃꯤꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗ꯭ꯔꯤꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯕ ꯑꯁꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯇꯥꯈꯤꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯗꯥꯁꯀꯤ ꯇꯧꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯗꯥꯁꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯗꯥꯁ ꯑꯁꯤꯕꯨ ꯑꯃꯨꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯐꯥꯒꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯑꯃꯨꯛ ꯗꯥꯁꯇ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯇꯧꯍꯜꯂꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯗꯥꯁꯇꯤ ꯕꯕꯥꯅꯤꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯗꯥꯁꯅ ꯕꯕꯥꯅꯤꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯏꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗꯁꯨ ꯗꯥꯁ ꯑꯁꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯕꯕꯥꯅꯤꯅ ꯑꯗꯨꯗꯤ ꯗꯥꯁ ꯑꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯂꯣꯏꯅ ꯈꯪꯉꯤꯕ ꯑꯁꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯉꯥꯡꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯂꯧꯈꯤꯕ ꯑꯗꯨ ꯆꯥꯔꯨꯗꯒꯤ ꯑꯃꯨꯛ ꯕꯕꯥꯅꯤꯅ ꯐꯪꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ
ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯗꯥꯁ ꯑꯗꯨ ꯍꯥꯏꯗꯣꯔꯛꯇꯨꯅ ꯗꯥꯁ ꯑꯗꯨ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯌꯧꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯛꯑꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯗꯥꯁ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯗꯥꯁ ꯑꯁꯤ ꯕꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯑꯝꯃꯤ ꯗꯥꯁꯅ ꯁꯥꯎꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯁꯤꯌꯧꯅ ꯂꯥꯞꯄ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯏꯕ ꯑꯁꯤ ꯑꯩꯍꯥꯛꯄꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯕꯕꯥꯅꯤꯅ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯍꯥꯛ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯕꯕꯥꯅꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯍꯥꯛ ꯑꯩꯒꯤꯗꯃꯛꯇ ꯊꯋꯥꯏ ꯑꯗꯨ ꯊꯥꯗꯣꯛ ꯍꯥꯏꯔꯝꯃꯤ ꯗꯥꯁ ꯑꯁꯤ ꯁꯥꯎꯔꯒ ꯕꯕꯥꯅꯤꯒꯤ ꯋꯥ ꯑꯁꯤꯗ ꯗꯥꯁ ꯑꯁꯤ ꯁꯥꯎꯔꯒ ꯑꯩꯅ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯃꯛꯅꯤ ꯈꯟꯗꯨꯅ ꯅꯪꯒꯤ ꯊꯕꯛ ꯑꯩꯅ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯕꯕꯥꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯁꯅ ꯑꯩꯅ ꯅꯪꯅꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯃꯛꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯥꯛꯄꯅꯤ ꯕꯕꯥꯅꯤꯅꯁꯨ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯃꯛꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯑꯗꯨꯕꯨ ꯗꯥꯁꯇꯤ ꯈꯨꯝꯗꯕꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯕꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯈꯔ ꯊꯥꯗꯣꯛꯈ꯭ꯔꯒ ꯀꯟꯇꯦꯅꯔꯗꯨꯗ ꯑꯉꯥꯡꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯗꯥꯁꯄꯨꯅ ꯅꯥꯀꯟ ꯑꯃꯗ ꯄꯨꯊꯣꯛꯍꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯗꯨꯗ ꯎꯍꯜꯂꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯖꯦꯗꯤꯅ ꯗꯥꯁꯀꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯗꯥꯁ ꯑꯗꯨ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯖꯦꯗꯤꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯗꯤꯅ ꯗꯥꯁ ꯑꯗꯨꯕꯨ ꯐꯥꯗꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯁ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯕꯅ ꯖꯦꯗꯤꯗ ꯑꯗꯨꯝ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯖꯦꯗꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯃꯨꯛꯇꯪ ꯇꯥꯎ ꯅꯍꯥꯛꯄꯨꯗꯤ ꯑꯩꯅ ꯑꯃꯨꯛꯀꯤ ꯈꯨꯊꯤꯟꯗ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯗꯥꯁ ꯑꯁꯤꯕꯨ ꯖꯦꯗꯤꯅ ꯅꯝꯁꯤꯜꯂꯒ ꯊꯅꯝꯃꯤ ꯑꯗꯨꯒ ꯖꯦꯗꯤꯅ ꯗꯥꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯍꯜꯂꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯇꯧꯍꯟꯕꯅꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯕꯕꯥꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯕꯕꯥꯅꯤꯕꯨꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯕꯕꯥꯅꯤꯅꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅꯗꯤ ꯂꯣꯏꯅ ꯈꯪꯉꯒ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯗꯧ ꯃꯗꯨꯗꯤ ꯕꯕꯥꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯧꯍꯜꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯃꯨꯟꯅ ꯈꯜꯂꯨ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯍꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯈꯨꯠꯅ ꯊꯤꯜꯂꯤꯕ ꯑꯁꯤꯗꯤ ꯅꯍꯥꯛꯅꯤ ꯃꯗꯨꯗꯒꯤ ꯗꯥꯁꯅ ꯑꯃꯨꯛ ꯖꯦꯗꯤꯗ ꯍꯟꯅ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯖꯦꯗꯤꯅ ꯅꯪꯕꯨꯗꯤ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯅꯍꯥꯛꯄꯨ ꯍꯥꯠꯄ ꯅꯠꯇꯦ ꯃꯃꯥꯡꯗ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯂꯦꯝꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯟꯁꯦ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯀꯤ ꯄꯥꯟꯗꯝꯅꯤ ꯕꯕꯥꯅꯤ ꯑꯁꯦ ꯌꯥꯝꯅ ꯆꯂꯥꯛ ꯍꯩꯕ ꯃꯤꯅꯤ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠ ꯑꯁꯤ ꯅꯍꯥꯛꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛꯁꯤꯡ ꯑꯁꯤ ꯂꯣꯏꯗꯨꯅ ꯑꯥꯁ ꯑꯗꯨ ꯖꯦꯗꯤꯅ ꯍꯥꯏꯈꯤꯕ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯕꯥꯅꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯗꯥꯁꯄꯨ ꯍꯥꯠꯀꯗꯧꯒꯤ ꯊꯥꯡ ꯁꯠꯇꯣꯔꯝꯃꯤ ꯑꯗꯨꯗꯒꯤ ꯗꯥꯁꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯗꯨꯗꯤ ꯖꯦꯗꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯕꯕꯥꯅꯤꯅ ꯀꯟꯇꯦꯅꯔꯗꯨꯗ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯟꯇꯦꯅꯔꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯉꯁꯥꯏ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯝ ꯊꯤꯟꯕ ꯍꯩꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯗ꯭ꯔꯝ ꯊꯤꯟꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯀꯟꯇꯦꯅꯔꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯥꯔꯛꯑꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯏꯕ ꯕꯕꯥꯅꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯤꯅ ꯀꯟꯇꯦꯅꯔꯗꯨꯕꯨ ꯍꯥꯡꯇꯣꯛꯎꯅꯕ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯀꯟꯇꯦꯅꯔꯁꯤ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯇꯦꯅꯔꯗꯨꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯄꯥꯏꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯀꯟꯇꯦꯅꯔꯁꯤ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗꯗꯤ ꯖꯦꯗꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯅ ꯄꯥꯏꯅꯕ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯗ꯭ꯔꯝ ꯊꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅ ꯊꯤꯟꯕ ꯑꯣꯏꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯍꯧꯖꯤꯛ ꯄꯥꯏꯊꯣꯔꯛꯏꯕ ꯅꯨꯄꯥ ꯑꯗꯨ ꯖꯦꯗꯤꯅ ꯀꯥꯎꯊꯣꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯗꯤꯅ ꯀꯟꯇꯦꯅꯔ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯗꯥꯁꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯣꯏ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯗꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯗꯤꯅ ꯕꯕꯥꯅꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯗꯨꯝ ꯐꯨꯗꯗꯨꯅ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯕꯕꯥꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯕꯥꯅꯤꯒꯤ ꯃꯤ ꯑꯃ ꯄꯥꯏꯁꯤꯜꯂꯛꯄ ꯑꯁꯤ ꯕꯕꯥꯅꯤꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯖꯦꯗꯤꯁꯤ ꯎꯟꯗꯦꯟ ꯑꯗꯨ ꯄꯝꯃꯒ ꯕꯕꯥꯅꯤꯒꯤ ꯃꯅꯥ ꯑꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯄꯨꯔꯒ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯕꯕꯥꯅꯤꯅ ꯋꯦꯜꯀꯝ ꯃꯥꯁꯇꯔ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯐꯦꯁ ꯇꯨ ꯐꯦꯁ ꯊꯦꯡꯅꯕ ꯑꯁꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯖꯦꯗꯤꯅ ꯕꯕꯥꯅꯤꯗ ꯑꯩꯅ ꯅꯍꯥꯛꯄꯨ ꯐꯦꯁ ꯇꯨ ꯐꯦꯁ ꯊꯦꯡꯅꯒꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯏꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯖꯦꯗꯤꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯑꯝꯃꯤ ꯕꯕꯥꯅꯤꯅ ꯀꯩꯗꯧꯔꯦ ꯅꯍꯥꯛ ꯑꯃꯨꯛ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯕ꯭ꯔꯥ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯥꯁꯇꯔ ꯕꯕꯥꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯃꯤꯡ ꯑꯃ ꯅꯠꯇꯦ ꯑꯩꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯆꯧꯕ ꯁꯃꯔꯥꯏꯖ ꯑꯃ ꯁꯥꯒꯠꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯁꯇꯔ ꯅꯪꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯇꯥꯟꯈꯤꯕ ꯃꯍꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯇꯥꯛꯄꯤꯔꯤꯕꯅꯤꯅꯦ ꯃꯥꯁꯇꯔ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯏꯆꯝ ꯆꯝꯖꯕ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯅꯤ ꯁꯤꯅꯤꯅꯦ ꯃꯈꯣꯏ ꯑꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯠꯇ ꯅꯠꯇꯦ ꯃꯤꯍꯥꯠꯄ ꯉꯥꯛꯇꯅꯤ ꯐꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯑꯦ ꯐꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯃꯤꯅꯤꯠ 2ꯒꯤ ꯃꯇꯝ ꯄꯤꯔꯤ ꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯃꯤꯅꯤꯠ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯍꯦꯛ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯖꯦꯗꯤꯅ ꯕꯕꯥꯅꯤꯗ ꯀꯤꯟꯅ ꯊꯤꯟꯖꯜꯂꯛꯑꯝꯃꯤ ꯕꯕꯥꯅꯤꯅ ꯀꯩꯅꯣ ꯃꯥꯁꯇꯔ ꯅꯍꯥꯛꯅ ꯇꯧꯔꯛꯏꯕ ꯑꯁꯦ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯨꯖꯜꯂꯛꯏꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯖꯦꯗꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯕ ꯄꯥꯝꯃꯤꯕ ꯑꯗꯨ ꯑꯩꯒ ꯐꯨꯅꯕ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯃꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯕꯕꯥꯅꯤꯁꯤ ꯃꯍꯥꯛꯀꯤ ꯈꯨꯇꯨꯝ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯗꯤꯗ ꯃꯍꯥꯛꯀꯤ ꯈꯨꯇꯨꯝ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯗꯤꯅ ꯌꯥꯝꯅ ꯅꯥꯟꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯗꯤꯅ ꯃꯉꯣꯟꯗ ꯄꯥꯜꯍꯧꯗ꯭ꯔꯕꯁꯨ ꯕꯕꯥꯅꯤꯒꯤ ꯈꯨꯇꯨꯝ ꯑꯗꯨꯅ ꯌꯥꯜꯂꯤꯕ ꯁꯥ ꯑꯗꯨꯗ ꯄꯥꯟꯕ ꯃꯇꯝꯗ ꯁꯥ ꯑꯗꯨ ꯄꯨꯡꯇꯣꯏ ꯇꯣꯏꯗꯨꯅ ꯍꯨꯠꯂꯝꯃꯤ ꯖꯦꯗꯤꯁꯨ ꯃꯑꯣꯡ ꯑꯁꯤꯗꯗꯤ ꯕꯕꯥꯅꯤꯒꯤ ꯈꯨꯇꯨꯝ ꯑꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯕꯕꯥꯅꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯀꯤꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯥꯗꯨꯅ ꯕꯕꯥꯅꯤ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯑꯝꯃꯤ
ꯑꯗꯨꯒ ꯕꯕꯥꯅꯤꯅ ꯃꯉꯣꯟꯗ ꯀꯤꯛ ꯑꯃꯗ ꯊꯥꯕ ꯅꯪꯍꯜꯂꯝꯗꯦ ꯃꯗꯨꯗꯒꯤ ꯖꯦꯗꯤꯅ ꯀꯥꯎꯁꯟꯕ ꯃꯇꯝꯗ ꯕꯕꯥꯅꯤ ꯑꯗꯨ ꯃꯀꯣꯗꯨ ꯃꯤꯡꯁꯦꯟꯗ ꯌꯩꯁꯟꯗꯨꯅ ꯃꯤꯡꯁꯦꯟ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯗꯨ ꯏ ꯇꯥꯔꯝꯃꯤ ꯖꯦꯗꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯍꯥꯛꯀꯤ ꯃꯀꯣꯗꯨꯗ ꯄꯥꯏꯔꯒ ꯁꯣꯛꯑꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯤꯟꯅ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯗꯥꯁꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯕꯕꯥꯅꯤꯅ ꯖꯦꯗꯤꯁꯤ ꯑꯃꯨꯛ ꯐꯨꯕ ꯍꯧꯔꯛꯑꯝꯃꯤ ꯑꯃꯗꯨꯅ ꯖꯦꯗꯤ ꯑꯗꯨ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯗꯤꯅ ꯕꯕꯥꯅꯤꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯕ ꯃꯇꯝꯗꯗꯤ ꯕꯕꯥꯅꯤꯅ ꯌꯥꯝꯅ ꯅꯥꯟꯅ ꯇꯧꯗꯨꯅ ꯖꯦꯗꯤꯒꯤ ꯍꯥꯔꯠ ꯂꯩꯕ ꯃꯄꯥ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯕꯗꯒꯤꯗꯤ ꯖꯦꯗꯤꯗꯨ ꯃꯄꯥꯟ ꯑꯗꯨꯗ ꯁꯨꯞꯆꯜꯂꯒ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯖꯦꯗꯤꯅ ꯇꯥꯔꯒ ꯂꯩꯕ ꯑꯗꯨꯗ ꯃꯥꯁꯇꯔ ꯍꯥꯏꯗꯨꯅ ꯀꯞꯄꯒ ꯀꯧꯅꯔꯝꯃꯤ ꯕꯕꯥꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯅꯍꯥꯛ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯁꯣꯝꯗ ꯖꯦꯗꯤ ꯑꯁꯤ ꯏ ꯇꯞ ꯇꯥꯒꯩ ꯑꯣꯊꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯕꯨ ꯄꯥꯏꯈꯠꯂꯒ ꯕꯕꯥꯅꯤꯕꯨ ꯍꯥꯠꯇꯣꯏ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯗꯤꯅ ꯅꯈꯣꯏ ꯉꯥꯏꯈꯣ ꯑꯩꯅ ꯐꯨꯅꯔꯤꯕ ꯑꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯅꯈꯣꯏꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯅꯈꯣꯏ ꯑꯉꯥꯡ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯅꯈꯨꯠ ꯑꯗꯨꯗ ꯑꯃꯣꯟꯅ ꯊꯥꯡ ꯇꯦꯟ ꯄꯥꯏꯕ ꯌꯥꯔꯣꯏ ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯂꯝꯕꯤꯗꯨꯗ ꯑꯃꯣꯟꯅ ꯍꯜꯍꯟꯕ ꯄꯥꯝꯗꯦ ꯊꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯧ ꯍꯥꯏꯕꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯥꯡꯁꯤꯡ ꯑꯗꯨ ꯊꯥꯗꯅꯔꯝꯃꯤ ꯑꯗꯨꯒ ꯖꯦꯗꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯅꯈꯣꯏ ꯍꯜꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯕꯥꯅꯤ ꯑꯗꯨ ꯉꯁꯥꯏ ꯃꯉꯣꯟꯗ ꯖꯦꯗꯤꯅ ꯍꯥꯏꯌꯣ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯀꯔꯦꯝꯅꯗꯨꯅ ꯏꯁꯩ ꯁꯛꯑꯒ ꯊꯣꯛꯂꯛꯑꯒ ꯃꯥꯁꯇꯔ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯒꯤ ꯀꯤꯟ ꯑꯗꯣ ꯅꯍꯥꯛ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯅꯍꯥꯛ ꯂꯦꯁꯟ ꯇꯥꯛꯇꯨꯅ ꯂꯩ ꯅꯠꯇ꯭ꯔꯥ ꯃꯁꯤꯗꯤ ꯗ ꯂꯥꯁꯠ ꯂꯦꯁꯟ ꯑꯣꯐ ꯃꯥꯁꯇꯔꯅꯤꯅꯦ ꯑꯗꯨꯒ ꯖꯦꯗꯤꯗ ꯍꯧꯒꯠꯂꯣ ꯃꯥꯁꯇꯔ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯖꯦꯗꯤꯒꯤ ꯊꯧꯅꯥ ꯍꯥꯞꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯣꯔꯛꯏꯕ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯏꯟꯕ ꯍꯧꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯗꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯤꯠꯂꯝꯃꯤꯕ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯑꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯁꯨ ꯈꯨꯕꯥꯛ ꯐꯨꯗꯨꯅ ꯖꯦꯗꯤꯕꯨ ꯊꯧꯅꯥ ꯍꯥꯞꯄꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯗꯤꯗꯨ ꯃꯍꯥꯛꯀꯤ ꯂꯧꯊꯣꯛꯏꯕ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯤꯜꯂꯝꯃꯤ ꯕꯕꯥꯅꯤꯅꯁꯨ ꯅꯍꯥꯛꯀꯤ ꯁ꯭ꯇꯥꯏꯜꯅ ꯑꯗꯨꯔ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯂꯣꯡꯒ꯭ꯔꯤ ꯑꯗꯨꯕꯨ ꯇꯥꯈꯠꯇꯨꯅ ꯀꯤꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯕꯕꯥꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯇꯨꯝ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯦꯗꯤꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯁꯤꯗꯤ ꯃꯇꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯖꯦꯗꯤꯅ ꯅꯍꯥꯛ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯇꯨꯝꯅ ꯊꯤꯟꯖꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯇꯨꯝ ꯑꯁꯤ ꯗꯥꯏꯔꯦꯛ ꯊꯦꯡꯒꯥꯏꯅꯕ ꯃꯇꯝꯗꯗꯤ ꯕꯕꯥꯅꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯑꯣꯏꯅ ꯅꯥꯔꯝꯃꯤ ꯍꯧꯖꯤꯛ ꯕꯕꯥꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯥꯔꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯑꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯕꯕꯥꯅꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯊꯥꯗꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤꯗ ꯃꯔꯝ ꯑꯃ ꯇꯠꯇꯨꯅ ꯏ ꯀꯌꯥ ꯑꯃ ꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯖꯦꯗꯤꯒꯤ ꯂꯣꯜꯂꯝꯃꯤꯕ ꯃꯈꯨꯠ ꯑꯗꯨ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯈꯨꯖꯤ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯎꯠꯄꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯖꯦꯗꯤ ꯑꯃꯗꯤ ꯕꯕꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯇꯨꯝꯅ ꯊꯤꯟꯅꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨ ꯑꯩꯈꯣꯏꯗ ꯍꯟꯀꯠꯇꯨꯅ ꯑꯃꯨꯛ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯖꯦꯗꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯨꯖꯤ ꯑꯗꯨ ꯍꯥꯞꯇꯨꯅ ꯊꯤꯟꯕꯗꯒꯤ ꯕꯕꯥꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯝꯊꯤꯅ ꯁꯣꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ ꯃꯗꯨꯗꯒꯤ ꯕꯕꯥꯅꯤꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯒꯤꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯖꯦꯗꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯨꯖꯤ ꯑꯗꯨ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯁꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯖꯦꯗꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯨꯖꯤ ꯑꯗꯨ ꯍꯥꯞꯆꯜꯂꯒ ꯕꯕꯥꯅꯤ ꯑꯁꯤꯕꯨ ꯑꯣꯏꯅ ꯇꯞ ꯇꯥꯒꯩ ꯐꯨꯗꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯥꯁ ꯑꯗꯨ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯖꯦꯗꯤꯅ ꯈꯥꯝꯃꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯇ꯭ꯔꯛꯇ ꯂꯣꯏꯅ ꯍꯥꯞꯆꯜꯂꯒ ꯄꯨꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯗꯥꯁꯁꯨ ꯃꯃꯥꯡꯗꯗꯤ ꯃꯥꯁꯇꯔ ꯀꯧꯕ ꯑꯗꯨ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯀꯧꯕ ꯑꯗꯨ ꯍꯟꯗꯛꯇꯤ ꯑꯣꯀꯦ ꯃꯥꯁꯇꯔ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯨꯅꯕ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯗꯤꯅ ꯕꯕꯥꯅꯤꯒꯤ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏꯔꯤꯕ ꯈꯨꯇꯨꯝ ꯑꯗꯨꯕꯨ ꯐꯛꯂꯥꯡꯗ ꯊꯝꯃꯒ ꯃꯍꯥꯛꯀꯤ ꯈꯨꯖꯤꯗꯨꯅ ꯍꯟꯖꯟꯅ ꯊꯤꯟꯗꯠꯇꯨꯅ ꯃꯍꯥꯛꯀꯤ ꯈꯨꯇꯨꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯕꯕꯥꯅꯤ ꯑꯗꯨ ꯅꯥꯕꯅ ꯍꯦꯟꯃꯟꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯍꯥꯛ ꯆꯦꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯗꯤꯅ ꯕꯕꯥꯅꯤꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯖꯦꯗꯤꯅ ꯀꯤꯟꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯕꯕꯥꯅꯤ ꯑꯗꯨ ꯀꯤꯔꯗꯨꯅ ꯉꯥꯏꯈꯣ ꯃꯥꯁꯇꯔ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯨ ꯍꯥꯏꯔꯒ ꯖꯦꯗꯤꯗꯨꯕꯨ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯕꯕꯥꯅꯤꯅ ꯃꯥꯁꯇꯔ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯆꯍꯤ 13 ꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯅꯤꯖꯈꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯅꯉꯣꯟꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯅꯤꯖꯔꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯒꯦ ꯑꯩ ꯑꯉꯥꯡꯁꯤꯡꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯂꯦꯞꯄꯒꯦ ꯖꯦꯗꯤꯅ ꯅꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯅꯍꯥꯛ ꯅꯁꯥꯅ ꯈꯪꯖꯔꯕ꯭ꯔꯥ ꯏꯆꯝ ꯆꯝꯖꯔꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯃꯔꯥꯜ ꯂꯣꯏꯅ ꯂꯩꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯍꯣꯝ ꯑꯁꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯒ ꯑꯗꯨꯒ ꯅꯍꯥꯛꯅ ꯒꯨꯟꯗꯥ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯛꯏꯕ ꯑꯩꯅ ꯅꯪꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯅꯔꯥꯟ ꯑꯁꯤꯒꯤꯗꯃꯛꯇ ꯇꯔꯥꯏꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯗꯔꯅꯦ ꯕꯕꯥꯅꯤꯅ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯉꯥꯏꯈꯣ ꯑꯩ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯒꯗꯧꯔꯕꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯒꯠꯂꯕꯅꯤ ꯅꯪꯁꯨ ꯑꯩꯒꯤ ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯥꯎꯔꯣ ꯖꯦꯗꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯂꯩꯈꯤꯔꯝꯃꯤ ꯕꯕꯥꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯌꯥꯔꯣꯗꯅ ꯃꯥꯁꯇꯔ ꯍꯥꯏꯔꯝꯃꯤ ꯖꯦꯗꯤꯅ ꯃꯗꯨꯒꯤ ꯋꯥ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯉꯥꯡꯉꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯗꯨ ꯃꯆꯤꯟꯗ ꯊꯝꯃꯒ ꯁꯨꯝꯅ ꯇꯧꯔꯝꯃꯒ ꯕꯕꯥꯅꯤ ꯑꯗꯨꯕꯨ ꯁꯥ ꯑꯁꯦꯝꯕ ꯌꯥꯟꯐꯝ ꯑꯗꯨꯗ ꯂꯪꯈꯠꯂꯒ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯣꯜꯍꯜꯂꯝꯃꯤ ꯕꯕꯥꯅꯤ ꯁꯤ ꯍꯧꯖꯤꯛ ꯁꯤꯔꯝꯗꯥꯏꯒꯤ ꯌꯥꯝꯅ ꯋꯥꯗꯨꯅ ꯏꯛ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯗꯤ ꯑꯗꯨ ꯕꯕꯥꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯉꯒ ꯃꯍꯥꯛꯇꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯔꯛꯄꯒꯤꯅꯤ ꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯥꯠꯄꯒꯤ ꯃꯑꯣꯡꯗ ꯖꯦꯗꯤꯅ ꯕꯕꯥꯅꯤ ꯁꯤꯕꯨꯁꯨ ꯌꯥꯟꯈꯠꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯖꯦꯗꯤ ꯑꯗꯨ ꯌꯥꯝꯅ ꯊꯋꯥ ꯁꯥꯗꯅ ꯅꯣꯛꯑꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯥꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯁꯇꯔ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯇ꯭ꯔꯛꯇ ꯂꯣꯏꯅ ꯍꯥꯞꯆꯜꯂꯨꯔꯦ ꯍꯥꯏꯔꯝꯃꯤ ꯖꯦꯗꯤꯅ ꯗꯥꯁ ꯃꯐꯝ ꯑꯁꯤꯗ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯗꯥꯁꯅ
JDꯗ ꯃꯥꯁꯇꯔꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩ ꯑꯣꯏꯅ ꯁꯔꯦꯟꯗꯔ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ JDꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯇꯧꯔꯛꯏꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯠꯇ꯭ꯔꯥ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨꯒꯤ ꯆꯥꯅꯕ ꯄꯅꯤꯁꯃꯦꯟ ꯂꯣꯏꯅ ꯐꯪꯒꯗ꯭ꯔꯤꯕꯅꯤ ꯃꯁꯤꯒꯤ ꯒꯙꯥ ꯑꯁꯤꯗꯤ ꯗꯥꯁꯅ ꯃꯥꯁꯇꯔ ꯑꯩꯅ ꯃꯥꯁꯇꯔꯗ ꯀꯌꯥ ꯑꯃ ꯃꯃꯥꯡꯗ ꯂꯥꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯥꯁꯇꯔꯒꯤꯗꯃꯛꯇ ꯂꯦꯞꯄ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯗꯤ ꯃꯥꯁꯇꯔ ꯍꯥꯏꯔꯣ ꯃꯥꯁꯇꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯩꯅ ꯃꯥꯁꯇꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯟꯅꯔꯝꯒꯦ ꯃꯥꯁꯇꯔꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯕꯨ JDꯗꯨ ꯃꯍꯥꯛꯀꯤꯗꯤ ꯐꯦꯃꯤꯂꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯃꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯗꯥꯁꯅ ꯑꯃꯨꯛ ꯑꯩꯅ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯕꯗꯒꯤ ꯇꯥꯕꯗ ꯃꯥꯁꯇꯔ ꯑꯁꯤ ꯅꯨꯄꯤ ꯑꯃꯒ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯑꯩ ꯃꯥꯁꯇꯔꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯤꯕ ꯃꯦꯗꯥꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯝꯃꯒꯦ JDꯅ ꯅꯣꯛꯑꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯁꯨ ꯃꯨꯟꯅ ꯇꯥꯎ ꯗꯥꯁ ꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁꯥꯖꯅꯕ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯍꯥꯟꯅ JD ꯀꯧꯗꯦ ꯖꯦꯛ ꯗꯦꯅꯤꯌꯦꯜ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅꯗꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯖꯦꯛ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯑꯩ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯑꯗꯨꯒꯤ ꯒꯦꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯗꯥꯎ ꯌꯥꯈꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯅ ꯇꯤꯀꯦꯠ 2 ꯈꯛꯇꯪ ꯉꯝꯈꯤ ꯇꯤꯀꯦꯠ 2 ꯑꯗꯨ ꯉꯝꯕꯗꯒꯤ ꯑꯩꯈꯣꯏ ꯑꯁꯤ ꯀꯣꯏꯕ ꯆꯠꯄꯒꯤ ꯆꯥꯟꯁ ꯐꯪꯈꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯎꯔꯝꯃꯅꯤ ꯑꯁꯤꯒꯨꯝꯕ ꯀꯣꯏꯕ ꯆꯠꯄ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯆꯠꯅꯔꯤꯕ ꯑꯁꯤ ꯕꯁꯀꯨꯝꯕ ꯇ꯭ꯔꯦꯟꯒꯨꯝꯕꯗ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯑꯆꯧꯕ ꯖꯍꯥꯖ ꯑꯃꯗ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯕ ꯐꯪꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯣ ꯔꯣꯁ ꯀꯧꯏ ꯗꯥꯁꯅ ꯀꯔꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯑꯗꯣ JDꯅ ꯔꯣꯁ ꯖꯦꯛ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯞ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯈꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯦꯡꯒꯦꯖ ꯇꯧꯔꯁꯦ ꯍꯥꯏꯅꯕꯨ ꯂꯦꯞꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯗꯨ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯖꯍꯥꯖ ꯑꯗꯨ ꯇꯣꯡꯗꯨꯅ ꯊꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯗꯥꯁꯅ ꯅꯈꯣꯏꯒꯤ ꯖꯍꯥꯖ ꯑꯗꯨ ꯑꯗꯨꯝ ꯊꯧꯔꯛꯑꯒ ꯑꯥꯏꯁꯀꯤ ꯆꯤꯡꯖꯥꯎ ꯑꯃꯗ ꯁꯨꯖꯜꯂꯦ ꯅꯠꯇ꯭ꯔꯥ JDꯅ ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯂꯞ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯈꯪꯉꯤꯕ ꯗꯥꯁꯅ ꯌꯥꯔꯦ ꯃꯥꯁꯇꯔ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩꯍꯥꯛ ꯃꯄꯥꯟꯗ ꯂꯩꯔꯝꯃꯒꯦ JDꯅ ꯉꯥꯏꯈꯣꯅꯦꯍꯦ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯅꯕ ꯑꯃꯨꯛꯇ ꯇꯥꯈꯣꯅꯦ ꯍꯥꯏꯗꯨꯅ ꯀꯥꯎꯔꯒ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯁꯁꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯏꯇꯥꯅꯤꯛꯀꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯌꯥꯔꯦ ꯃꯥꯁꯇꯔ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯣ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯖꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯝꯃꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯖꯦꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯍꯤ 19ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯉꯥꯡꯒꯩꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯄ꯭ꯔꯤꯖꯟꯗ ꯊꯥꯖꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯍꯧꯕ ꯑꯉꯥꯡꯒꯩꯅ ꯑꯇꯣꯞꯄ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝꯁꯤꯡꯗ ꯊꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯗꯥꯁ ꯑꯃꯗꯤ ꯃꯍꯥꯛꯀ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯑꯗꯨꯗ ꯆꯪꯉꯛꯄꯒꯤ ꯁꯥꯏꯟ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯗꯥꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨ ꯖꯦꯜꯒꯤ ꯃꯅꯨꯡꯗ ꯊꯥꯖꯜꯂꯛꯑꯝꯃꯤ ꯍꯥꯟꯅ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯍꯣꯏ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯨꯕꯒꯤ ꯂꯥꯛꯄꯅꯣ ꯌꯦꯡꯉꯨ ꯃꯁꯛ ꯑꯁꯤ ꯌꯦꯡꯉꯨ ꯑꯉꯥꯡ ꯃꯆꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯌꯦꯡꯉꯨ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝꯗꯒꯤ ꯊꯣꯛꯂꯛꯄ ꯚꯕꯥꯅꯤꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯈꯣꯏ 9 ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯈꯣꯏ 6 ꯈꯛꯇꯪ ꯆꯪꯉꯛꯏꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯃꯗꯤ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯃꯥꯁꯇꯔꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯕꯦꯂꯣꯔ ꯖꯦꯜꯗ ꯑꯣꯏꯅ ꯊꯥꯖꯟꯈ꯭ꯔꯕ꯭ꯔꯣ ꯑꯗꯨꯒ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯖꯦꯜ ꯑꯃꯗ ꯆꯪꯕꯒꯤꯗꯃꯛꯇ ꯁꯥꯏꯟ ꯇꯧꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯁꯥꯏꯟ ꯇꯧꯔꯤꯕ ꯃꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯖꯣꯟ ꯗꯨꯔꯥꯏꯔꯥꯖ ꯍꯥꯏꯗꯨꯅ ꯊꯥꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯑꯁꯤ JDꯅꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ JD ꯍꯥꯏꯔꯤꯕ ꯑꯁꯤ ꯖꯣꯟ ꯗꯨꯔꯥꯏꯔꯥꯖꯀꯤ ꯁꯣꯔꯠ ꯐꯣꯝꯅꯤ ꯑꯗꯨꯒ JDꯅ ꯃꯍꯥꯛ ꯑꯁꯤ ꯖꯦꯜ ꯑꯁꯤꯗ ꯆꯪꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯨꯔꯛꯄ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯅꯆꯤꯡꯕ ꯑꯗꯨ ꯖꯦꯜꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯗꯨꯗ ꯄꯤꯁꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥꯗꯨꯅ ꯅꯍꯥꯛ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯅꯈꯣꯏꯒꯤ ꯃꯥꯁꯇꯔ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯁꯤ ꯕꯦꯂꯣꯔ ꯖꯦꯜꯗ ꯂꯣꯏꯅ ꯆꯠꯂꯗꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛ ꯑꯗꯨ ꯅꯈꯣꯏꯒꯤ ꯃꯥꯁꯇꯔꯗꯨꯒ ꯊꯦꯡꯅꯔꯅꯤꯗꯅ ꯑꯗꯨꯒ ꯅꯈꯣꯏ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯀꯟꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯉꯅꯤ ꯗꯥꯁꯅ ꯀꯔꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ 10 ꯈꯛꯇꯪ ꯉꯥꯏꯔꯕ꯭ꯔꯥ ꯅꯨꯃꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯁꯤ ꯕꯦꯂꯣꯔ ꯖꯦꯜꯗ ꯆꯠꯂꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯗꯨ ꯍꯪꯉꯤꯕꯗꯣ ꯁꯨꯝꯅ ꯍꯥꯏꯔꯒ ꯊꯋꯥ ꯁꯥꯗꯅ ꯕꯦꯔꯤ ꯑꯃ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯗꯥꯁꯅ ꯊꯛꯎ ꯕꯦꯔꯤ ꯑꯗꯨ ꯅꯍꯥꯛ ꯐꯖꯅ ꯊꯛꯎ ꯅꯍꯥꯛꯀꯤ ꯂꯪꯁ ꯃꯅꯨꯡ ꯌꯧꯅꯕ ꯊꯛꯎ ꯑꯗꯣ ꯅꯍꯥꯛꯅ ꯕꯦꯔꯤ ꯊꯛꯀꯗꯧꯔꯤꯕ ꯑꯁꯤ ꯄꯪꯀꯨꯏ ꯀꯨꯏꯅꯗꯤ ꯊꯛꯄ ꯉꯝꯃꯔꯣꯏ ꯅꯨꯄꯥ ꯑꯃ ꯑꯗꯨꯅ ꯅꯍꯥꯛꯀꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯁꯥꯗꯨꯅ ꯖꯦꯜꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯔꯣꯏ ꯍꯥꯏꯕ ꯇꯥꯛꯏꯕ꯭ꯔꯥ ꯗꯥꯁꯅ ꯃꯗꯨꯒꯤ ꯅꯠꯇꯦꯗ ꯅꯣꯏꯅ ꯉꯁꯥꯏ ꯍꯪꯈꯤꯗꯅ ꯖꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏ 9 ꯆꯪꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ 6 ꯈꯛꯇꯪ ꯆꯪꯉꯛꯑꯦ ꯍꯥꯏꯗꯅ ꯑꯃ ꯋꯥꯠꯂꯤꯕ ꯑꯗꯣ ꯃꯥꯁꯇꯔꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ JDꯅ ꯍꯧꯖꯤꯛꯀꯤ ꯗꯥꯁ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯦꯜ ꯑꯗꯨꯗ ꯆꯪꯉꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯆ꯭ꯋꯤꯡꯒꯝ ꯑꯗꯨꯕꯨ ꯃꯈꯨꯠꯇꯒꯤ ꯂꯪꯈꯠꯂꯒ ꯃꯌꯥꯗ ꯑꯣꯛꯄꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯆ꯭ꯋꯤꯡꯒꯝ ꯑꯗꯨꯕꯨ ꯂꯪꯈꯠꯂꯒ ꯑꯣꯛꯑꯒ ꯆꯥꯕ ꯉꯝꯃꯝꯃꯤ ꯑꯁꯤꯗꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ JD ꯆꯪꯉꯛꯄ ꯑꯁꯤꯗ ꯉꯝꯃꯤ ꯑꯗꯨꯒ JDꯅ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯍꯥꯏꯕꯗꯤ ꯃꯤ ꯐꯨꯔꯝꯗꯥꯏꯒꯤ ꯍꯧꯅꯕꯤ ꯃꯆꯤꯟꯕꯥꯟꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯅ ꯇꯩꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯂꯒ ꯑꯩꯈꯣꯏꯗ JD ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯈꯤꯔꯝꯃꯤ
mayam ngasi gi film explanation asi nungai nungai te haba du comment section da biram aduga aina karigumba film asigi explain tabu matamda soiki lanki be yarbasu mayam da ngak pi waibo form asi thamjari asigi oinadi Sangai Explain ga isinau mayam ga kainersi mathang yamna nungai ba film gi explanation amada mu Sangai Explain ga isinau mayam ga thengnersi imalebakna yai fare